Si Pukrosi Si Pisilaw Salutama Dingte Baba Baba ginakta Am tanaw Baba Baba kuhan gining Baba Kanggikan kawadi Kang batay Hinggikan kawadi Hingbatan Baba Mapamase Hadokto na Babagay ko ni Salas Pamamata Baba Asya Urak tarin Ningte Baba Layram lenatin krawa Layram lenatin krawa May tahi ataw sa Baba Nakoy na siya naramamantra Ilawa putok piro Nakoy na tamay Birang bataway Kaya talok piro Tungsi natay kang piro Jari ke porol Satu na taway Miril kaya bukaw siya Baba si kayong tao kay May tayo sa karalay Mag-ebawagin taway Miril Paiki ka daw rin Magagin taway Miril Paiki Napahari na mo ang kayani Tayo malang palas na Baba Kangin na Baba Haujik adom natabi kre sumang kumai sumang nilagi thoramda 23rd century lila sanabi ki basing kamikya sangit mandal gi lila kangbu thoram chandok tuna tahan jariba si 91.2 megahertz ta chandok jariba diamond radio kongjom dagi chandok jariba channel asigi thoram singni Laying zari, mai pakna laying zari. Nung sangga mari lena ba, layong kudima, pomba naba, tangba, asikakta natana. Tongan ba layong kaya, nung sangga mari lena ba singasi laying zari. Nung sang makalamo uriba, pistulasu laying zari. Masikakta natana, pokta gastik kaba, manung sang bayada ba, pok kangkat ba, saning tanging ba pokta ba, sasil ba susaba tumda ba, chakaw sok ba, tang chik pa naba, kwang naba, singli nauri mapanggan shontarak ba, kaya sisu laying zari. Sinus kok tangkai sikpa lok lai hok toina toba naton manam phaudaba nungsa mangal uba yadaba sor honbo waba sadau thungba masi kakta natan nupa amadi nupi gi laina kyasu laying zari adom na amuktang lengthok piraktuna state amadi national award fanglaba azad pusumga tanabiu laina singase gi laying pham yaripok bazar near traffic point haribasta nomaizing amsungim chukesen bita yengzari ani subada mayang imphal contract makha lekhai ayuk pong taruk tegina pong tara phauba ahum subada hata opposite oil pump ayuk ki pong tara digina numida wairam pung mari phauba laying zari hena akopa marol gidama call to view 7628890261 loinana 9089738275 मियाम दा TKDA क्लब तेंथा खुनौगी माइकेदगी करिगुंबा मतंग खंगनजरी मदुदी हौजिक थेंगनरिबा कोविड-19 ना मरम ओइरगा प्रजा मियाम वानरिंगै तालक असिदा माइक्रो फाइनांस की सेंडोय खोंबा लोन खोंबा दिल्ली कलेक्शन लॉटरी टेंडर चिंबा असि लेपिनबा TKDA क्लब की माइकेदगी खंगनजरीबा सेक्रेटरी AK बोगिरोचिंग तेंथा खुनौ मियाम दी मफम दा नुगाइरबा पाउजल मतंग
BK Agency Hairok Bazar gi maikaidagi pizari madudi Yacht Cement amasung Dynazinga makal suna BK Agency Hairok Bazar da leijari loinana hairiba polam singa silobu matamda gadi gi charge free oijagani loinana dukan singda yonabagisu wholesale da fungbigani pambiba isil inauk singna ngasi ngasi maktana biu BK Agency Hairok Bazar hena kupamarol khangmining basingna call tawbirau 87300 92186 amungtanga hanna 87300 92186 BK Agency Hairok Bazar. ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯩ ꯄꯨꯅꯔꯁꯤꯡꯅ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯗꯥꯏꯃꯟ ꯈꯣꯏꯔꯤꯔꯣꯜꯒꯤ ꯊꯧꯔꯝ ꯉꯁꯤꯒꯤ ꯗꯥꯏꯃꯟ ꯈꯣꯏꯔꯤꯔꯣꯜꯒꯤ ꯊꯧꯔꯝꯗ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯊꯣꯛꯄ ꯁꯩꯔꯦꯡꯁꯤꯡ ꯃꯊꯪ ꯃꯊꯪ ꯑꯣꯏꯅ ꯉꯁꯤꯒꯤ ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯇꯥꯃꯤꯟꯅꯁꯤ ꯇꯦꯛꯆꯝꯗꯒꯤ ꯇꯉꯥꯡ ꯃꯩꯇꯩꯒꯤ ꯁꯩꯔꯦꯡ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯃꯃꯤꯡ ꯅꯤꯡꯉꯣꯜ ꯂꯥꯏꯖ ꯏꯌꯥꯏ ꯊꯛꯀꯤ ꯑꯉꯥꯡꯕ ꯊꯔꯣꯅ ꯈꯪꯍꯧꯗꯅ ꯁꯥꯀꯥꯏꯔꯛꯄꯗ ꯅꯤꯡꯉꯣꯜꯁꯨ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯏ ꯁꯥꯒꯩ ꯌꯦꯛꯀꯤ ꯅꯤꯡꯉꯣꯜ ꯀꯥꯗ ꯆꯥꯎꯖꯕꯤ ꯃꯇꯥꯔꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯈꯨꯂꯥꯟꯅ ꯆꯠꯈꯤꯗꯨ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯃꯅꯦꯝ ꯃꯀꯨꯕꯨ ꯄꯂꯦꯟ ꯄꯟꯊꯧ ꯁꯛꯅ ꯅꯥꯎꯀꯣꯟꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯄꯨꯅꯤ ꯈꯟꯖꯕꯤ ꯆꯤꯀꯣꯟ ꯅꯥꯎꯀꯣꯟ ꯐꯖꯕꯤ ꯂꯩꯀꯥꯏ ꯃꯆꯦ ꯃꯆꯟꯕꯨ ꯅꯥꯎꯀꯣꯟꯕꯤ ꯄꯂꯦꯝ ꯃꯤꯡꯊꯣꯟ ꯐꯪꯂꯕꯤ ꯃꯃꯥꯅꯤ ꯅꯪꯗꯤ ꯋꯥꯛꯆꯤꯡꯒꯤ ꯎꯂꯦꯟ ꯂꯥꯡꯕꯟꯒꯤ ꯅꯨꯡꯁꯥꯕꯨ ꯀꯥꯎꯖꯩ ꯃꯄꯥꯔꯤ ꯃꯃꯣꯝꯒꯤ ꯅꯤꯡꯊꯤꯔꯕ ꯆꯦꯡꯂꯧ ꯁꯛꯄꯨ ꯎꯔꯒ ꯑꯋꯥꯕ ꯄꯨꯝꯅꯃꯛꯄꯨ ꯀꯥꯎꯖꯩꯗꯨ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯆꯔꯩ ꯀꯞꯇ꯭ꯔꯦꯡ ꯃꯣꯏꯊꯥꯞ ꯅꯥꯏꯗꯨꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯂꯩꯁꯅꯥꯅ ꯃꯇꯥꯔꯣꯏ ꯃꯌꯥꯝꯒ ꯆꯔꯩ ꯐꯤꯕꯨ ꯁꯥꯗꯨꯅ ꯃꯁꯥꯅꯧ ꯑꯣꯏꯕꯗ ꯈꯨꯗꯣꯟ ꯇꯝꯂꯤꯗꯨ ꯃꯁꯥꯅꯧ ꯑꯣꯏꯕꯁꯨ ꯈꯨꯠꯁꯨ ꯌꯣꯜꯂꯩ ꯄꯥꯏꯗꯨꯅ ꯌꯣꯜꯂꯩ ꯀꯥꯡꯂꯤ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡꯁꯤꯗ ꯍꯨꯃꯥꯡ ꯏꯔꯤꯛ ꯏꯔꯤꯛꯇ ꯏꯪꯂꯕ ꯃꯥꯂꯪꯕ ꯅꯨꯡꯁꯤꯠꯅ ꯌꯩꯕꯗ ꯇꯝꯕ ꯑꯣꯏꯕ ꯃꯍꯥꯛꯁꯨ ꯁꯥꯝꯕ ꯄꯥꯡꯒꯜ ꯍꯥꯞꯂꯤꯗꯨ ꯂꯣꯛꯃꯥꯏꯒꯤ ꯂꯨꯔꯕ ꯏꯆꯦꯜꯗ ꯆꯦꯛꯂꯥ ꯀꯌꯥꯒꯤ ꯈꯧꯔꯥꯡꯕ ꯀꯣꯛꯍꯜꯂꯤ ꯎꯄꯥꯅ ꯀꯨꯞꯁꯜꯂꯤꯕ ꯂꯣꯛꯅꯨꯡꯗꯒꯤ ꯑꯉꯥꯡꯕ ꯊꯔꯣ ꯁꯥꯠꯂꯤꯕ ꯇꯤꯡꯈꯪꯅ ꯌꯣꯝꯂꯤꯕ ꯂꯥꯏꯑꯣꯏꯔꯕ ꯇꯦꯔꯥ ꯄꯥꯟꯕꯤ ꯆꯦꯛꯂꯥ ꯅꯔꯣꯟꯁꯨ ꯈꯪꯗꯦꯗꯨ ꯄꯣꯝꯕꯤ ꯅꯔꯣꯟꯁꯨ ꯈꯪꯗꯦꯗꯨ ꯍꯨꯔꯕ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯃꯥꯂꯦꯝ ꯃꯥꯂꯦꯝ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯐꯖꯕꯤ ꯃꯥꯂꯦꯝ ꯏꯃꯥ ꯅꯪꯒꯤ ꯅꯇꯝꯕꯥꯛꯇ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯖꯔꯤ ꯃꯅꯥ ꯄꯨꯡꯂꯕ ꯎꯄꯥꯟꯅ ꯑꯁꯪꯕ ꯎꯄꯥꯜꯗ ꯃꯥꯂꯪꯕ ꯅꯨꯡꯁꯤꯠꯅ ꯁꯥꯟꯅꯔꯤ ꯃꯅꯤꯡ ꯇꯝꯅ ꯃꯥꯂꯦꯝꯗ ꯅꯥꯀꯜꯗ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡꯒꯤ ꯃꯔꯨꯝꯗ ꯇꯣꯔꯕꯥꯜ ꯑꯅꯤꯒꯤ ꯏꯆꯦꯅ ꯇꯠꯇꯅ ꯆꯦꯟꯊꯔꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯄꯣꯊꯥꯕ ꯂꯩꯇꯅ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯤ ꯏꯄꯥꯛ ꯇꯝꯅ
ꯑꯃꯝ ꯑꯉꯥꯟ ꯄꯨꯔꯤꯕ ꯀꯣꯔꯧ ꯏꯄꯥꯅ ꯄꯨꯝꯅꯃꯛꯄꯨ ꯄꯨꯕꯤꯔꯤ ꯊꯋꯥꯏ ꯀꯌꯥ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯕ ꯂꯩꯇꯅ ꯁꯦꯟꯅꯔꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯣꯏꯖꯔꯤ ꯈꯨꯗꯣꯜꯒꯤ ꯑꯅꯤꯁꯨꯕꯗ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯅꯥꯎꯔꯦꯝꯊꯣꯡ ꯇꯥꯒꯦꯜ ꯈꯣꯡꯕꯥꯜ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯑꯣꯀ꯭ꯔꯝ ꯏꯕꯨꯙꯧ ꯄꯤꯄꯜꯒꯤ ꯁꯩꯔꯦꯡ ꯃꯐꯝꯁꯤ ꯅꯣꯡꯗꯣꯜꯒ ꯑꯇꯤꯌꯥꯒ ꯂꯩꯆꯤꯟꯒ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯑꯁꯪꯕꯗ ꯁꯪꯂꯤꯕ ꯃꯥꯂꯦꯝ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕ ꯃꯅꯤꯡ ꯇꯝꯅ ꯆꯦꯜꯂꯤꯕ ꯆꯦꯟꯊꯔꯤꯕ ꯏꯔꯤꯛꯅ ꯄꯨꯟꯕ ꯑꯆꯧꯕ ꯏꯀꯣꯜ ꯑꯃ ꯈꯪꯅ ꯆꯠꯁꯤ ꯑꯩꯈꯣꯏ ꯃꯥꯅ ꯂꯝꯕꯤ ꯊꯣꯜꯂꯤꯕ ꯅꯪꯁꯨ ꯌꯥꯎ ꯊꯕꯛ ꯅꯪꯁꯨ ꯆꯠꯂꯤ ꯂꯝꯕꯤ ꯑꯩꯈꯣꯏ ꯆꯠꯂꯤ ꯃꯐꯝꯁꯤ ꯑꯅꯤꯁꯨꯕ ꯊꯥ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯈꯨꯗꯤꯡ ꯃꯤꯠꯌꯦꯡ ꯁꯪꯈꯩꯅ ꯌꯦꯡꯂꯤ ꯐꯖꯕ ꯋꯥꯔꯤ ꯀꯌꯥ ꯍꯣ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯃꯀꯨꯝ ꯊꯥꯅ ꯂꯥꯛꯄ ꯈꯣꯡꯆꯠ ꯂꯝꯕꯤ ꯑꯁꯤꯗ ꯅꯥꯀꯦꯟ ꯊꯥ ꯑꯃꯗꯤ ꯌꯦꯅꯤꯡꯊꯥ ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯄ ꯂꯟ ꯍꯥꯞꯄ ꯊꯥ ꯊꯋꯥꯏ ꯍꯥꯞꯅ ꯊꯥ ꯑꯍꯨꯝꯁꯨꯕ ꯂꯥꯏꯅ ꯃꯤ ꯁꯥꯕ ꯌꯥꯏ ꯃꯤꯅ ꯂꯥꯏ ꯁꯥꯕ ꯌꯥꯗꯦ ꯂꯥꯏꯅ ꯂꯥꯏꯅꯤ ꯃꯤꯅ ꯃꯤꯅꯤ ꯂꯥꯏꯅ ꯃꯤ ꯅꯨꯡꯁꯤ ꯃꯤꯅ ꯂꯥꯏꯕꯨ ꯀꯔꯤꯅꯣ ꯍꯤꯡꯂꯤꯉꯩꯗ ꯑꯐꯕ ꯇꯧ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯕꯅꯤ ꯂꯥꯏꯅ ꯃꯥꯂꯦꯝꯒꯤ ꯎꯏ ꯃꯤꯅ ꯂꯥꯏꯒꯤ ꯎꯗꯦ ꯂꯥꯏꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯃꯤꯅ ꯂꯧꯕ ꯉꯝꯂꯕꯗꯤ ꯃꯥꯂꯦꯝꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯃꯔꯤꯁꯨꯕ ꯍꯨꯟꯕꯅꯤ ꯑꯄꯤꯛꯄ ꯏꯔꯤꯛ ꯈꯔꯅ ꯑꯆꯧꯕ ꯏꯄꯥꯛ ꯑꯃ ꯏꯀꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯄꯥꯟ ꯅꯥꯏꯅ ꯂꯩꯕꯅꯤ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯅꯪꯁꯨ ꯃꯤꯅꯤ ꯀꯥꯎꯒꯅꯨ ꯈꯧꯒꯪꯂꯕꯤ ꯇꯣꯔꯕꯥꯟꯁꯨ ꯏꯄꯥꯟ ꯊꯥꯅ ꯂꯥꯛꯄꯗ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯖꯕ ꯏꯄꯥꯛ ꯅꯥꯏꯅ ꯆꯦꯟꯕ ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯄꯗ ꯌꯦꯅꯧ ꯌꯦꯅꯤꯡ ꯍꯨꯟꯕꯅꯤ ꯃꯉꯥꯁꯨꯕ ꯃꯐꯝꯗ ꯄꯨꯕꯤꯔꯛꯎ ꯅꯨꯡꯁꯤꯕ ꯅꯪꯅ ꯅꯨꯡꯁꯤꯕ ꯃꯄꯥꯎ ꯄꯨꯗꯨꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯑꯏꯪꯕ ꯂꯩꯅꯝ ꯅꯝꯖꯒꯤ ꯊꯃꯣꯏ ꯃꯀꯥ ꯂꯥꯝꯖꯒꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯩꯖꯒꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝ ꯅꯪꯇꯕꯨ ꯉꯥꯏꯖꯕ ꯃꯥꯂꯦꯝꯗ ꯀꯧꯔꯤ ꯑꯩꯕꯨ ꯃꯐꯝꯗ ꯂꯥꯛꯆꯒꯤ ꯃꯔꯝ ꯆꯥꯅ ꯃꯤꯅ ꯉꯥꯡꯕ ꯋꯥ ꯈꯜꯂꯨ ꯅꯪꯁꯨ ꯃꯐꯝꯗ ꯇꯔꯨꯛꯁꯨꯕ ꯑꯣꯏꯒꯅꯤ ꯊꯃꯣꯏꯗ ꯃꯃꯤ ꯇꯥꯔꯒ ꯀꯔꯤꯒꯤ ꯑꯋꯥꯕ ꯑꯣꯏꯔꯤꯕ ꯇꯨꯡꯒꯤ ꯂꯝꯕꯤ ꯑꯁꯤꯅ ꯀꯅꯥ ꯆꯠꯂꯤꯕ ꯂꯥꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯅꯪ ꯀꯤꯕ ꯌꯥꯗꯦ ꯃꯥꯂꯦꯝꯗ ꯐꯠꯇꯕꯕꯨ ꯀꯔꯤꯒꯤ ꯀꯤꯒꯅꯤ ꯅꯪꯁꯨ ꯃꯤꯅꯤ ꯀꯥꯎꯒꯅꯨ ꯃꯥꯅ ꯇꯧꯕꯅ ꯑꯩꯒꯤ ꯁꯔꯨꯛꯅꯤ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯃꯥꯂꯦꯝꯗ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯂꯣꯏꯖꯔꯦ ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕꯗ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯆꯤꯡꯃꯩ ꯀꯕꯨꯏ ꯈꯨꯜ ꯂꯝꯖꯥꯎꯗꯒꯤ ꯁꯂꯥꯝ ꯄꯨꯁꯄꯥ ꯗꯦꯕꯤꯒꯤ ꯁꯩꯔꯦꯡ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯑꯏꯪꯕ ꯅꯨꯡꯁꯥ ꯆꯨꯔ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯅ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯆꯥꯔꯒꯤ ꯃꯇꯥꯒꯨꯝ ꯇꯥꯅꯔꯛꯂꯕꯗ ꯊꯋꯥꯏꯁꯤꯡ ꯊꯣꯛꯂꯛꯂꯤ ꯃꯤꯇꯝ ꯑꯃ ꯃꯈ꯭ꯋꯥꯡꯗꯤ ꯀꯣꯟꯇꯛ ꯇꯧ ꯄꯥꯈꯪꯕꯒꯤ ꯁꯛꯇꯝꯗ ꯍꯛꯂꯕ ꯆꯩꯁꯨ ꯑꯃ ꯄꯥꯏ ꯇꯤꯡꯈꯪ ꯇꯨꯝꯕꯧꯇꯅ ꯊꯜꯂꯕ ꯏꯈꯦꯡꯇꯅ ꯂꯨꯞꯂꯕ ꯑꯃꯨꯕ ꯀꯥꯂꯤꯅ ꯌꯦꯛꯂꯕ ꯂꯝꯃꯨꯛꯅꯔꯕ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ ꯃꯗꯣꯝ ꯇꯔꯛ ꯀꯪꯂꯩꯄꯨꯡ ꯃꯌꯣꯟꯗ ꯑꯄꯤꯛꯄ ꯊꯋꯥꯏ ꯃꯆꯥꯁꯤꯡꯕꯨ ꯐꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯏꯪꯕ ꯅꯨꯡꯁꯥ ꯆꯨꯔ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯃꯅꯤꯡ ꯇꯝꯂ ꯂꯩꯆꯤꯜ
ꯑꯄꯥꯏꯕ ꯂꯩꯆꯤꯜ ꯅꯍꯥꯛꯇꯤ ꯁꯛꯂꯣꯟ ꯀꯌꯥ ꯂꯧꯗꯨꯅ ꯆꯠꯈꯤ ꯃꯅꯤꯡ ꯇꯝꯅ ꯍꯥꯡꯂ ꯑꯇꯤꯌꯥ ꯑꯀꯣꯏꯕꯗ ꯍꯥꯡꯂ ꯑꯇꯤꯌꯥ ꯑꯀꯣꯏꯕꯗ ꯄꯨꯟꯁꯤꯗꯤ ꯑꯩꯍꯥꯛꯀꯤ ꯍꯣꯡꯉꯝꯂꯔꯣꯏꯗꯕ ꯁꯤꯡꯉꯝꯂꯔꯣꯏꯗꯕ ꯍꯥꯏꯕꯗꯨ ꯃꯧꯏꯔꯦ ꯄꯨꯟꯁꯤ ꯃꯨꯊꯠꯄꯗꯤ ꯉꯝꯗꯦ ꯆꯨꯈ꯭ꯔꯕ ꯃꯆꯨ ꯃꯥꯡꯍꯟꯕꯁꯨ ꯉꯝꯗꯦ ꯇꯤꯜꯂꯨꯔꯤꯕ ꯀꯥꯡꯂꯨꯞꯇꯩ ꯃꯇꯧ ꯀꯔꯝ ꯍꯣꯡꯒꯅꯤ ꯍꯥꯏꯕꯤꯌꯨꯅꯦ ꯏꯐꯝꯗ ꯍꯥꯏꯕꯤꯌꯨꯅꯦ ꯏꯐꯝꯗ ꯃꯄꯣꯛ ꯂꯥꯡꯉꯣꯜ ꯑꯃꯗ ꯅꯍꯥꯛꯀꯤ ꯁꯛꯇꯝ ꯂꯧꯉꯝꯗ꯭ꯔꯥ ꯃꯄꯣꯛ ꯀꯌꯥ ꯄꯣꯛꯂ ꯃꯇꯨꯡ ꯅꯪꯒꯨꯝꯅ ꯏꯅꯤꯡꯇꯝꯅ ꯍꯤꯡꯖꯕ ꯉꯝꯒꯗꯒꯦ ꯇꯥꯛꯄꯤꯌꯨꯅꯦ ꯇꯣꯜꯂꯕꯤ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇꯦꯗꯣ ꯅꯍꯥꯛꯇꯤ ꯐꯥꯖꯤꯟꯗꯨꯅ ꯁꯔꯪꯗ ꯃꯝꯂ ꯄꯤꯛꯂ ꯀꯥꯈꯨꯅꯨꯡꯗꯨꯗꯁꯨ ꯂꯩꯇꯦꯗꯣ ꯃꯥꯡꯍꯟꯕꯁꯨ ꯉꯝꯗꯦꯗꯣ ꯅꯍꯥꯛꯇꯤ ꯃꯥꯡꯍꯟꯕꯁꯨ ꯉꯝꯗꯦꯗꯣ ꯅꯍꯥꯛꯇꯤ ꯃꯥꯡꯍꯟꯕꯁꯨ ꯉꯝꯗꯦꯗꯣ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯃꯤꯡꯁꯦꯜꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯝꯃꯤ ꯑꯩꯍꯥꯛ ꯃꯇꯝ ꯑꯃꯗ ꯑꯄꯥꯛꯄ ꯑꯆꯧꯕ ꯐꯖꯔꯕ ꯃꯤꯡꯁꯦꯜ ꯂꯥꯛꯈꯤ ꯏꯅꯥꯛꯇ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯌꯦꯡꯅꯕꯒꯤꯗꯃꯛ ꯏꯟꯗ꯭ꯔꯒꯤ ꯃꯃꯥꯡꯗ ꯐꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯦꯔꯝꯃꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁ꯭ꯋꯔꯒꯒꯤ ꯑꯞꯁꯔꯥꯁꯨ ꯃꯦꯅꯀꯥꯁꯨ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯔꯛꯈꯤ ꯃꯍꯥꯛꯀꯤ ꯏꯃꯥꯡꯁꯤꯗ ꯀꯦꯊ ꯅꯧꯊꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯈꯤ ꯄꯥꯎ ꯀꯌꯥ ꯇꯝꯂꯝꯈꯤ ꯀꯅꯥꯒꯤ ꯂꯩꯕꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯐꯝꯅꯥꯏꯕ ꯂꯩꯔꯥꯡ ꯈꯣꯏꯃꯨ ꯑꯉꯥꯡ ꯅꯋꯥ ꯑꯄꯤꯁꯛ ꯄꯥꯈꯪ ꯂꯩꯁꯥ ꯃꯧ ꯅꯍꯥ ꯄꯨꯝꯅꯃꯛꯀꯤ ꯃꯔꯨꯞ ꯑꯣꯏꯔꯝꯃꯤ ꯑꯩꯍꯥꯛ ꯀꯅꯥꯒꯨꯝꯕ ꯌꯨꯉꯥꯎꯕ ꯑꯃꯅꯁꯨ ꯌꯦꯡꯗꯨꯅ ꯈꯣꯏꯔꯨꯝ ꯃꯃꯣꯟ ꯍꯦꯛꯇ ꯅꯣꯛꯂꯝꯃꯤ ꯌꯥꯍꯣꯕ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨꯗꯨꯅꯁꯨ ꯑꯍꯣꯕ ꯃꯌꯥꯗꯨꯒ ꯍꯦꯛꯇꯃꯛ ꯈꯤꯒꯠꯁꯤꯜꯂꯝꯃꯤ ꯄꯨꯝꯅꯃꯛꯁꯤ ꯎꯔꯨꯔꯒ ꯃꯤꯡꯁꯦꯜ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯣꯛꯇꯕ ꯉꯝꯈꯤꯗꯕ ꯅꯠꯇꯦ ꯑꯩꯍꯥꯛ ꯏꯁꯣꯔ ꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯜ ꯀꯥꯏꯈꯤ ꯑꯩꯍꯥꯛ ꯅꯣꯡꯃꯗꯤ ꯃꯆꯦꯠ ꯇꯥꯅ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕꯒꯤ ꯍꯥꯏꯗꯣꯔꯛꯄ ꯆꯩꯐꯨꯗꯨꯅ ꯄꯥꯟꯕꯗ ꯂꯪꯊꯣꯛꯄꯤꯔꯛꯈꯤ ꯑꯩꯍꯥꯛ ꯂꯝꯕꯤ ꯑꯃꯒꯤ ꯃꯇꯥꯏꯗ ꯃꯆꯣꯏ ꯇꯥꯔꯕ ꯑꯩꯍꯥꯛꯄꯨ ꯈꯨꯝꯒꯠꯄꯤꯈꯤ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏ ꯃꯆꯥ ꯑꯃꯅ ꯏꯐꯝꯗ ꯌꯦꯡꯂꯛꯈꯤ ꯅꯨꯡꯁꯤꯅ ꯑꯣꯏꯔꯝꯈꯤ ꯃꯍꯥꯛ ꯀꯅꯥ ꯂꯩꯖꯗ꯭ꯔꯥ ꯄꯤꯗꯣꯜꯂꯕꯤ ꯑꯉꯥꯡ ꯑꯃ ꯃꯇꯝ ꯑꯗꯨꯗꯒꯤ ꯂꯩꯔꯛꯂꯤ ꯉꯁꯤꯐꯥꯎ ꯑꯀꯥꯏꯕ ꯃꯤꯡꯁꯦꯜ ꯑꯣꯏꯖꯔꯕꯁꯨ ꯑꯊꯣꯏꯕ ꯊꯋꯥꯏ ꯃꯍꯥꯛꯀ ꯊꯥꯒꯠꯆꯔꯤ ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕꯗ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯏꯇꯝ ꯅꯨꯡꯒꯣꯏ ꯈꯨꯅꯧꯗꯒꯤ ꯅꯤꯡꯊꯧꯖꯝ ꯑꯣꯡꯕꯤ ꯍꯥꯎꯕꯝ ꯁꯅꯥꯖꯥꯎꯕꯤ ꯗꯦꯕꯤꯒꯤ ꯁꯩꯔꯦꯡꯁꯤꯡ ꯑꯩꯒꯤ ꯁꯩꯔꯦꯡ ꯁꯤꯔꯣꯏ ꯂꯤꯂꯤ ꯆꯤꯡꯒꯤ ꯂꯩꯔꯥꯡ ꯅꯤꯡꯊꯤꯕꯤ ꯂꯩꯔꯥꯡ ꯅꯪꯕꯨ ꯂꯩꯅꯨꯡꯁꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯟ ꯁꯤꯔꯣꯏ ꯆꯤꯡꯗ ꯁꯥꯠꯄꯤ ꯂꯩ ꯁꯤꯔꯣꯏ ꯂꯤꯂꯤ ꯀꯧꯕꯤꯌꯣ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯂꯩꯔꯥꯡꯉꯣ ꯂꯩꯔꯥꯡꯂꯛꯇ ꯊꯣꯏꯕꯤ ꯁꯤꯔꯣꯏ ꯆꯤꯡꯕꯨ ꯉꯥꯟꯈꯤꯗꯣ ꯅꯨꯖꯥꯒꯨꯝ ꯊꯣꯠꯆꯕꯤ ꯅꯇꯧꯅ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄ ꯃꯇꯧ ꯑꯣꯏꯈꯤꯗꯣ ꯃꯥꯂꯦꯝ ꯂꯩꯀꯣꯏ ꯄꯨꯡꯒꯤ ꯆꯤꯡꯖꯥꯎ ꯈꯨꯗꯤꯡ ꯁꯥꯠꯇꯦꯗꯣ ꯁꯤꯔꯣꯏ ꯆꯤꯡꯗ ꯅꯠꯇꯅ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯅ ꯂꯩꯔꯥꯡ ꯃꯥꯕꯨ ꯐꯨꯛꯇꯨꯅ ꯊꯥꯖꯒꯦ ꯈꯟꯕ ꯃꯤꯀꯨꯞꯇ ꯍꯧꯕ ꯀꯧꯕ ꯂꯩꯔꯣꯏꯗꯣ ꯁꯤꯔꯣꯏ ꯆꯤꯡꯗ ꯅꯠꯇꯅ ꯀꯪꯂꯩꯄꯥꯛ ꯏꯃꯥꯒꯤ ꯃꯃꯣꯝꯋꯣ ꯁꯤꯔꯣꯏ ꯂꯤꯂꯤ ꯀꯧꯕꯤ ꯂꯩꯔꯥꯡꯉꯣ ꯑꯩꯒꯤ ꯁꯩꯔꯦꯡ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯇꯥꯕꯤꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯑꯊꯦꯡꯕꯒꯤ ꯊꯧꯔꯝ ꯍꯥꯏꯖꯕ ꯇꯥꯏ ꯉꯁꯤꯒꯤ ꯑꯅꯤꯁꯨꯕ ꯊꯧꯔꯝ ꯄꯔꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯟꯗꯣꯛꯂꯤꯕ ꯗꯥꯏꯃꯟ ꯈꯣꯏꯔꯤꯔꯣꯜꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯊꯣꯛꯄ ꯁꯩꯔꯦꯡꯁꯤꯡ ꯃꯊꯪ ꯑꯣꯏꯅ ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯃꯉꯥꯁꯨꯕꯗ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯑꯍꯩꯕꯝ ꯔꯕꯤꯟꯗ꯭ꯔ ꯀꯨꯃꯥꯔ ꯖꯂꯥꯕꯁꯥ ꯅꯣꯔꯠ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯄꯥꯊꯣꯛꯄ ꯁꯩꯔꯦꯡꯁꯤꯡ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯑꯩꯍꯥꯛꯀꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯑꯄꯥꯏꯕ ꯅꯣꯡ ꯁꯪꯕꯥꯅꯔꯕ ꯑꯇꯤꯌꯥꯗ ꯑꯉꯧꯕ ꯅꯣꯡꯒꯤ ꯃꯄꯩꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯗꯨꯅ ꯆꯠꯈꯤ ꯑꯩꯒꯤ ꯏꯊꯛꯇ ꯃꯅꯤꯡ ꯇꯝꯅ
करीमत अपन बलैतना पुकनिंग चंगना लेप्तुना ngaijai पुरक्लम गद्र खंदुना इमा लेपाकी आवा नुंगाईगी पाउजेल खरदंग अहाक चिंगजखी इदोमता करीगुम्बद पुरक्लबदी इचिलिनाव सिंगी मरक्ता पुकनिंग नुंगाइनदबगी फुरुप मसेन थाजनदबगी पाव अहाकी पुकनिंग असी पोथाभम खंगदना लेनबा तारगद्रा इमा लेपाक्तगी तामना लैरबा मिरमदम असिदा अहाकी अनिशुबा शैरेंगी ममिंग निंगथी जरबी लमदम सजीबुगी फुईना हौबा नोंगना शिनबा थुंख्रे अतिया पुंबा ngaihaki tungda laije ising oina pe naba chaithabire malem asida adugumlaba maung aduda khongsan lakli imalai pak tamna aki wakhalda ujaba phangki pungseng seng laba imalai pak ki atia mapung phana mangal piri koru hanbanasu chekla khibiksu koibai pairi maning tamna lairang singna satkai jari mapung phana laikol singda wangla ba chinglon kayana mathang leitrengli ima leipaki akoi bada nomai jing kabru lai maton na chingba chinglon mapan na koisil libi nungsi jarabi iramdambu ujaningki thamoi asina khanghaudana chinglon ama wakhal lama cinglo nama dagi cinglo nama wakhal lama dagi wakhal lama mathang landuna chatli ima lamdam pangna ngauthang naba machugi lechil nongphai kayana paiduna chatli wanglaba chingi chingdolda chingyada aihaki wakhal su paiduna chatli makhoiga loinana nungaiba ipak amada wanglaba chingthaktagi ujaki amakshu निंगथी जरबी तंपाकी फजरब सकलोन अदो निंगथी जरब सकलोन अदो उजबदा थमोइदा पेंजकी मंगलांदा सागच्चरंबा सकलोन अदो इमितसिना तशेंगना उजरबदा अयाकी अरोइबा शरेंग ममिंग थंबानो लंगबनगी लेप नाइद्रब नोंगना चुरकली मालेमदा हिपालुपाल थक्त संबानरबा लौ पांबीदा अहाकना तोंगलिबा गाड़ी मचा अदो तपना चेनखतली जारी पोक तमना पुकनिंगदा अपेनवा अमदि लैजखी मरमदी चतलिबा लमदम असे इचम चंबा मफमदी नत्ते लैपाक प्रजागी याइफनबगी दमक लैपाक निंगथौगी वायल मतुंग इन्ना मसागी थवाई कथोख्रबी नुपी सिंगी मरक्ता अथोइबी थंबानुगी पोकनाफम लमदमनी लंबीगी येत ओइदा संबानरब लौना सिंगना हाइना हुमना जगोई साबदो येंगबदा अंथोकनादी निंगथीजई लंबीदा चटना वाखल असे यौजखी चही कया ममांगी इतिहास की पुकनिंग नुंगसिबा थौदोकदो वाखल अदो खन्ना यारीपोक लमदम यौखिबा खंगहौदी लांगबनगी लेपतना चुरंबा नोंगसु चूबा लेपखरे अदुबु अहाकना खंजई इदोमता लांगबनगी लेपतना चुरंबा नोंगना लेपखरबसु थंबानुगी अपोकपी ममागी मिटलुदगी सिंथरखिबा पिरांगदी ngasisu tattana sintharam khigani ꯃꯊꯪꯗ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯌꯨꯔꯦꯝꯕꯝꯗꯒꯤ ꯈꯨꯝꯕꯣꯡ ꯃꯌꯨꯝ ꯗꯦꯕꯂꯥꯒꯤ ꯁꯩꯔꯦꯡ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯌꯦꯅꯤꯡꯊꯥ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯊꯥꯡꯗ꯭ꯔꯕ ꯑꯇꯤꯌꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯅꯥ ꯈꯨꯠꯁꯥꯗꯨꯅ ꯁꯪꯕꯥꯟꯅꯔꯕ ꯃꯆꯨꯕꯨ ꯈꯨꯕꯥꯝ ꯄꯥꯏꯔꯗꯨꯅ ꯆꯥꯏꯁꯤꯟꯗꯨꯅ ꯁꯥꯟꯅꯔꯤ ꯁꯪꯕꯥꯟꯅꯔꯕ ꯃꯆꯨꯅ ꯃꯆꯨ ꯑꯣꯟꯈ꯭ꯔꯕ ꯑꯇꯤꯌꯥ ꯃꯍꯧꯁꯥꯒ ꯑꯃꯨꯛꯇ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯤ ꯊꯃꯣꯏ ꯌꯥꯎꯅ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇ ꯌꯦꯅꯤꯡꯊꯥꯒꯤ
ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯃꯄꯨꯡ ꯐꯥꯔꯕ ꯌꯦꯅꯤꯡꯊꯥ ꯍꯥꯏꯕꯗꯣ ꯂꯥꯛꯂ ꯃꯥꯜꯂꯦ ꯌꯦꯅꯤꯡꯊꯥ ꯍꯥꯏꯕꯗꯣ ꯂꯥꯛꯂ ꯃꯥꯜꯂꯦ ꯎꯄꯥꯟꯁꯤꯡꯒꯤ ꯎꯍꯩꯁꯨ ꯃꯔꯨ ꯂꯨꯛꯂꯝꯃꯤ ꯑꯁꯪꯕ ꯃꯅꯥꯁꯤꯡꯁꯨ ꯏꯁꯪ ꯁꯪꯕ ꯍꯦꯜꯂꯝꯃꯤ ꯂꯩꯈꯣꯛꯇ ꯄꯣꯝꯁꯥꯠꯅꯔꯝꯕ ꯂꯩꯄꯣꯝꯁꯨ ꯐꯨꯒꯥꯏꯅ ꯂꯩꯁꯥꯠ ꯇꯝꯂꯛꯂꯤ ꯐꯨꯒꯥꯏꯅ ꯂꯩꯁꯥꯠ ꯇꯝꯂꯛꯂꯤ ꯑꯉꯧꯕ ꯎꯔꯣꯛ ꯄꯔꯦꯡ ꯄꯔꯦꯡꯁꯨ ꯁꯪꯕꯥꯟꯅꯔꯕ ꯑꯇꯤꯌꯥꯒꯤ ꯑꯍꯥꯡꯕꯗ ꯇꯥꯟꯊꯛ ꯇꯥꯟꯊꯥ ꯅꯥꯏꯅ ꯁꯥꯈꯛꯂꯤ ꯌꯦꯅꯤꯡꯊꯥꯒꯤ ꯄꯥꯎꯖꯦꯟ ꯏꯁꯩ ꯁꯛꯂꯗꯨꯅ ꯌꯦꯅꯤꯡꯊꯥꯒꯤ ꯄꯥꯎꯖꯦꯟ ꯏꯁꯩ ꯁꯛꯂꯗꯨꯅ ꯃꯄꯨꯡ ꯐꯥꯔꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡꯒꯤ ꯃꯉꯣꯟ ꯃꯤꯅꯣꯛ ꯑꯃꯃꯝꯅ ꯌꯦꯅꯤꯡꯊꯥꯒꯤ ꯑꯀꯣꯏꯕꯗ ꯚꯥꯕꯣꯛ ꯑꯣꯏꯔꯤ ꯌꯦꯅꯤꯡꯊꯥꯒꯤ ꯑꯀꯣꯏꯕꯗ ꯚꯥꯕꯣꯛ ꯑꯣꯏꯖꯔꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄꯣꯝꯕꯤ ꯆꯦꯛꯂꯥꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯂꯦꯞꯇꯅ ꯆꯥꯡꯗꯝꯅꯕ ꯍꯧꯔꯛꯏ ꯂꯦꯞꯇꯅ ꯆꯥꯡꯗꯝꯅꯕ ꯍꯧꯔꯛꯏ ꯃꯔꯣꯟ ꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯖꯔꯝꯕꯤ ꯀꯤꯡꯊꯔꯕ ꯂꯩꯔꯥꯏ ꯑꯩꯉꯣꯟꯗ ꯃꯔꯧ ꯂꯩꯕꯤ ꯃꯍꯧꯁꯥꯅ ꯏꯇꯠ ꯇꯠꯇꯅ ꯄꯥꯎꯈꯨꯝ ꯀꯌꯥ ꯆꯜꯂꯝꯃꯤ ꯄꯥꯎꯈꯨꯝ ꯀꯌꯥ ꯆꯜꯂꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯦꯅꯤꯡꯊꯥꯒꯤ ꯄꯥꯎꯖꯦꯟ ꯏꯁꯩꯂꯛꯇ ꯄꯥꯎꯈꯨꯝ ꯆꯟꯕ ꯂꯦꯞꯇꯨꯅ ꯋꯥꯍꯪ ꯁꯨꯡꯍꯪ ꯍꯪꯂꯝꯗꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯍꯧꯔꯛꯏ ꯋꯥꯍꯪ ꯁꯨꯡꯍꯪ ꯍꯪꯂꯝꯗꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯍꯧꯔꯛꯏ ꯋꯥꯍꯪꯗꯨꯅ ꯀꯅꯥꯒꯤꯗꯃꯛ ꯂꯣꯠꯁꯤꯜꯂꯤꯕꯅꯣ ꯋꯥꯍꯪꯗꯨꯅ ꯀꯅꯥꯒꯤꯗꯃꯛ ꯂꯣꯠꯁꯤꯜꯂꯤꯕꯅꯣ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯁꯩꯔꯦꯡ ꯐꯖꯕ ꯂꯩꯔꯥꯡ ꯀꯌꯥꯅ ꯐꯨꯒꯥꯏꯅ ꯂꯩꯁꯥꯠ ꯇꯝꯂꯤꯕ ꯂꯩꯀꯣꯟꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯂꯨ ꯊꯨꯝꯂꯤꯕ ꯃꯃꯤꯠ ꯂꯥꯎꯕ ꯃꯥꯂꯪ ꯅꯍꯥꯛꯅ ꯑꯊꯨꯝꯕ ꯈꯣꯏꯍꯤꯕꯨ ꯄꯥꯝꯖꯅ ꯆꯨꯞꯂꯤ ꯈꯣꯏꯍꯤ ꯇꯩꯔꯕ ꯆꯤꯟꯕꯥꯟ ꯀꯨꯌꯣꯝ ꯌꯥꯎꯗ꯭ꯔꯕ ꯆꯦꯅꯥ ꯏꯍꯥꯡ ꯍꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯍꯤꯞꯂꯤ ꯑꯃꯝꯕꯒꯤ ꯑꯍꯥꯡꯕ ꯐꯤꯗꯥ ꯊꯛꯇꯨꯗ ꯑꯃꯝꯕꯒꯤ ꯑꯍꯥꯡꯕ ꯐꯤꯗꯥ ꯃꯊꯛꯇꯨꯗ ꯑꯃꯝꯕꯅ ꯑꯍꯤꯡꯒꯤ ꯃꯃꯤ ꯁꯦꯡꯐꯥꯠꯇ꯭ꯔꯕ ꯃꯨꯔꯇꯤꯁꯤꯡꯒꯤ ꯃꯃꯤꯗ ꯄꯥꯝꯖꯕ ꯃꯌꯦꯛ ꯃꯆꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯛꯁꯤꯟꯗꯨꯅ ꯁꯥꯟꯅꯔꯤ ꯄꯥꯝꯖꯕ ꯃꯌꯦꯛ ꯃꯆꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯛꯁꯤꯟꯗꯨꯅ ꯁꯥꯟꯅꯔꯤ ꯄꯥꯝꯖꯕ ꯃꯆꯨꯅ ꯄꯨꯝꯁꯣꯠ ꯁꯣꯠꯍꯟꯕꯤꯔꯕ ꯃꯃꯤ ꯁꯦꯡꯐꯥꯠꯇ꯭ꯔꯕ ꯃꯨꯔꯇꯤꯁꯤꯡꯅ ꯑꯃꯝꯕ ꯐꯤꯖꯪꯒꯤ ꯃꯔꯨꯝꯗ ꯇꯨꯃꯤꯟꯅ ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯇꯟꯗꯟ ꯃꯍꯥꯛꯄꯨ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯍꯧꯗꯣꯛꯂꯤ ꯇꯟꯗꯟ ꯃꯍꯥꯛꯄꯨ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯍꯧꯗꯣꯛꯂꯤ ꯇꯟꯗꯟꯋꯣ ꯊꯣꯛꯂꯛꯂꯣ ꯅꯍꯨꯟ ꯄꯣꯟꯗ꯭ꯔꯦꯟ ꯁꯥꯕꯤꯒꯤ ꯅꯨꯡꯉꯥꯏ ꯃꯄꯥꯟ ꯁꯥꯔꯔꯣ ꯅꯨꯡꯉꯥꯏ ꯃꯄꯥꯟ ꯁꯥꯔꯔꯣ ꯂꯩꯔꯥꯡ ꯎꯔꯤꯔꯩ ꯇꯟꯗꯟꯒꯤ ꯀꯨꯐꯦꯠ ꯀꯨꯐꯦꯠ ꯃꯉꯥꯟꯗ ꯖꯒꯣꯏ ꯁꯥꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯅ ꯖꯒꯣꯏ ꯂꯩ ꯂꯩꯗꯨꯅ ꯁꯥꯔꯛꯏ ꯖꯒꯣꯏ ꯁꯥꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯅ ꯖꯒꯣꯏ ꯂꯩ ꯂꯩꯗꯨꯅ ꯁꯥꯔꯛꯏ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯁꯩꯔꯦꯡ ꯏꯈꯧ ꯂꯥꯡꯕ ꯅꯨꯡꯒꯧꯕꯤ ꯑꯉꯧꯕ ꯆꯦꯅꯥ ꯊꯛꯇ ꯌꯦꯛꯁꯤꯜꯂꯤꯕ ꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦ ꯄꯥꯝꯖꯕ ꯃꯆꯨꯁꯨ ꯁꯪꯂꯤ ꯃꯈꯩ ꯂꯣꯏꯕ ꯅꯥꯏꯗꯅ ꯂꯩꯔꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯁꯩꯔꯦꯡ ꯅꯍꯥꯛꯀꯤꯗꯃꯛ ꯍꯤꯡꯖꯕꯤ ꯑꯉꯧꯕ ꯆꯦꯅꯥ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯁꯨ ꯁꯣꯏꯈꯤꯕ ꯑꯃꯒꯤꯗꯃꯛ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯗ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯈꯥꯡꯉꯕꯣꯛꯇꯒꯤ ꯂꯥꯏꯁ꯭ꯔꯝ ꯁ꯭ꯌꯥꯃꯣꯒꯤ ꯁꯩꯔꯦꯡꯁꯤꯡ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯧꯅꯍꯥ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯇꯨꯜꯁꯤꯕꯣꯡ ꯇꯩꯈꯤꯗꯔꯦ ꯁꯟꯊꯤ ꯂꯩꯉꯣꯏ ꯅꯨꯔꯥꯅ ꯏꯁꯤꯡꯇꯅ ꯇꯩꯈ꯭ꯔꯦ ꯃꯣꯞꯅ ꯐꯧꯁꯨ ꯏꯁꯩ ꯇꯥꯈꯤꯗꯔꯦ ꯌꯥꯡꯀꯣꯛ ꯇꯟꯊꯥ ꯊꯥꯈꯤꯗꯔꯦ ꯃꯤꯜꯒꯤ ꯈꯣꯟꯖꯦꯜꯇ ꯇꯥꯈꯔꯦ ꯏꯟꯖꯤꯟꯒꯤ ꯃꯈꯣꯟꯗ ꯉꯪꯈ꯭ꯔꯦ ꯁꯤꯡꯖꯥ ꯋꯥꯃꯩ ꯀꯥꯝꯈꯤꯗꯔꯦ ꯒ꯭ꯌꯥꯁ ꯃꯩꯔꯤꯅ ꯉꯥꯟꯈꯔꯦ ꯆꯐꯨ ꯏꯌꯥꯟ ꯎꯈꯤꯗꯔꯦ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯅ ꯁꯤꯟꯈꯔꯦ ꯇꯔꯥ ꯆꯥꯛ ꯊꯣꯡꯕ ꯇꯣꯡꯅꯔꯝꯗꯦ ꯁꯦꯟꯗꯟ ꯇꯧꯍꯩꯗꯕ ꯆꯠꯅꯕꯤꯅ ꯌꯥꯗꯔꯦ ꯇꯣꯡꯗꯕ ꯍꯧꯖꯤꯛꯇꯤ ꯇꯧꯍꯩꯗ꯭ꯔꯦ ꯇꯣꯡꯗꯕ ꯂꯩꯁꯥꯕꯤꯅ ꯈꯣꯏꯒꯥ ꯁꯦꯠꯂꯝꯕ
samlang koikak naramba mauno khuikha setkhre samlang tugat kakkhre leisabi mausabi khangdre sajat lisat manare tahaidaba ngakta tarare miraibna natpu phanglare aigi aroiba amadi anisuwa sereng chorolnida corona nage najau sara henge henjau lairik tamloi tokchau thawai thage thajau ipan thagi hangoini go go khongle khongni ga ga launingle launi nakhoibu wabiu haidi senglei paktugi yongnauni imei chapke sapchau taura chapke sapchau nakhoibu yengbiu haidi ikai bana sigadra yumlei medawna chengadra hayeng kharaga phani hangchiti pumpa phakini dictator oige oisunu drug yonge yonsunu lairek hayroisu toksunu mantri oiraga loire lamboi bana pirakpa mayamdo ingagi nungum haitarakpado mathangi botki oinaba phirei thanna yepchahoge miyamna wage wasanu lairaba sige sijasunu sanaba potki mamalsu atia pakna wangsunu miyamna ngangbodo tajide siekna wangna khakibna yotki paron thakibna potki da mu unisiko loijare aigi sere mayam punamakpu khurumjari ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯅꯤꯄꯥꯟ ꯁꯨꯕꯗ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯑꯍꯤꯕꯝ ꯔꯣꯕꯤꯟꯗ꯭ꯔꯒꯤ ꯁꯩꯔꯦꯡꯁꯤꯡ ꯑꯩꯍꯥꯛꯀꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯑꯄꯥꯏꯕ ꯅꯣꯡ ꯁꯪꯕꯥꯅꯔꯕ ꯑꯇꯤꯌꯥꯗ ꯑꯉꯧꯕ ꯅꯣꯡꯒꯤ ꯃꯄꯩ ꯃꯄꯩꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯗꯨꯅ ꯆꯠꯈꯤ ꯑꯩꯒꯤ ꯏꯊꯛꯇ ꯃꯅꯤꯡ ꯇꯝꯅ ꯀꯔꯤꯃꯇ ꯑꯄꯟꯕ ꯂꯩꯇꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯦꯞꯇꯨꯅ ꯉꯥꯏꯖꯩ ꯄꯨꯔꯛꯂꯝꯒꯗ꯭ꯔ ꯈꯟꯗꯨꯅ ꯏꯃꯥ ꯂꯩꯄꯥꯛꯀꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯄꯥꯎꯖꯦꯜ ꯈꯔꯗꯪ ꯑꯩꯍꯥꯛ ꯆꯤꯡꯅꯖꯈꯤ ꯏꯗꯣꯝꯃꯇ ꯀꯔꯤꯒꯨꯝꯕꯗ ꯄꯨꯔꯛꯂꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯐꯨꯔꯨꯞ ꯃꯁꯦꯟ ꯊꯥꯖꯅꯗꯕꯒꯤ ꯄꯥꯎ ꯑꯩꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯂꯦꯟꯕ ꯇꯥꯔꯒꯗ꯭ꯔꯥ ꯏꯃꯥ ꯂꯩꯄꯥꯛꯇꯒꯤ ꯇꯥꯝꯅ ꯂꯩꯔꯕ ꯃꯤꯔꯝꯗꯝ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯤꯡꯊꯤꯖꯔꯕꯤ ꯂꯝꯗꯝ ꯁꯖꯤꯕꯨꯒꯤ ꯐꯨꯏꯅ ꯍꯧꯕ ꯅꯣꯡꯅ ꯁꯤꯟꯕ ꯊꯨꯡꯈ꯭ꯔꯦ ꯑꯇꯤꯌꯥ ꯄꯨꯝꯕ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯥꯏꯖ ꯏꯁꯤꯡ ꯑꯣꯏꯅ ꯄꯦꯟꯅꯕ ꯆꯥꯏꯊꯕꯤꯔꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯗꯨꯒꯨꯝꯂꯕ ꯃꯑꯣꯡ ꯑꯗꯨꯗ ꯈꯣꯡꯁꯥꯟꯂꯛꯂꯤ ꯏꯃꯥ ꯂꯩꯄꯥꯛ ꯇꯝꯅ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯗ ꯎꯖꯕ ꯐꯪꯈꯤ ꯄꯨꯡꯁꯦꯡ ꯁꯦꯡꯂꯕ ꯏꯃꯥ ꯂꯩꯄꯥꯛꯀꯤ ꯑꯇꯤꯌꯥ ꯃꯄꯨꯡ ꯐꯥꯅ ꯃꯉꯥꯜ ꯄꯤꯔꯤ ꯀꯣꯔꯧꯍꯟꯕꯅꯁꯨ ꯆꯦꯛꯂꯥꯈꯤꯕꯤꯛꯁꯨ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯃꯅꯤꯡ ꯇꯝꯅ ꯂꯩꯔꯥꯡꯁꯤꯡꯅ ꯁꯠꯀꯥꯏꯖꯔꯤ ꯃꯄꯨꯡ ꯐꯥꯅ ꯂꯩꯀꯣꯜꯁꯤꯡꯗ ꯋꯥꯡꯂꯕ ꯆꯤꯡꯂꯣꯟ ꯀꯌꯥꯅ ꯃꯊꯪ ꯃꯊꯪ ꯂꯩꯇ꯭ꯔꯦꯡꯂꯤ ꯏꯃꯥ ꯂꯩꯄꯥꯛꯀꯤ ꯑꯀꯣꯏꯕꯗ ꯅꯣꯡꯃꯥꯏꯖꯤꯡ ꯀꯧꯕ꯭ꯔꯨ ꯂꯥꯏꯃꯇꯣꯟꯅꯆꯤꯡꯕ ꯆꯤꯡꯂꯣꯟ ꯃꯥꯄꯟꯅ ꯀꯣꯏꯁꯤꯜꯂꯤꯕꯤ ꯅꯨꯡꯁꯤꯖꯔꯕꯤ ꯏꯔꯝꯗꯝꯕꯨ ꯎꯖꯅꯤꯡꯈꯤ ꯊꯃꯣꯏ ꯑꯁꯤꯅ ꯈꯪꯍꯧꯗꯅ ꯆꯤꯡꯂꯣꯟ ꯑꯃ ꯋꯥꯈꯜ ꯑꯃ ꯆꯤꯡꯂꯣꯟ ꯑꯃꯗꯒꯤ ꯆꯤꯡꯂꯣꯟ ꯑꯃ ꯋꯥꯈꯜ ꯑꯃꯗꯒꯤ ꯋꯥꯈꯜ ꯑꯃ ꯃꯊꯪ ꯃꯊꯪ ꯂꯥꯟꯗꯨꯅ ꯆꯠꯂꯤ ꯏꯃꯥ ꯂꯝꯗꯝ ꯄꯥꯡꯅ ꯉꯧꯊꯥꯡꯅꯕ ꯃꯆꯨꯒꯤ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯀꯌꯥꯅ ꯄꯥꯏꯗꯨꯅ ꯆꯠꯂꯤ ꯋꯥꯡꯂꯕ ꯆꯤꯡꯒꯤ ꯆꯤꯡꯗꯣꯜꯗ ꯆꯤꯡꯌꯥꯗ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯁꯨ ꯄꯥꯏꯗꯨꯅ ꯆꯠꯂꯤ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛ ꯑꯃꯗ ꯋꯥꯡꯂꯕ ꯆꯤꯡꯊꯛꯇꯒꯤ ꯎꯖꯈꯤ ꯑꯃꯨꯛꯁꯨ ꯅꯤꯡꯊꯤꯖꯔꯕꯤ ꯇꯝꯄꯥꯛꯀꯤ ꯐꯖꯔꯕ ꯁꯛꯂꯣꯟ ꯑꯗꯨ ꯅꯤꯡꯊꯤꯖꯔꯕ ꯁꯛꯂꯣꯟ ꯑꯗꯨ ꯎꯖꯕꯗ ꯊꯃꯣꯏꯗ ꯄꯦꯟꯖꯈꯤ ꯃꯪꯂꯥꯟꯗ ꯁꯥꯒꯠꯆꯔꯝꯕ ꯁꯛꯂꯣꯟ ꯑꯗꯨ ꯏꯃꯤꯠꯁꯤꯅ ꯇꯁꯦꯡꯅ ꯎꯖꯔꯕꯗ ꯑꯩꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁꯩꯔꯦꯡ ꯃꯃꯤꯡ ꯊꯝꯕꯥꯅꯨ ꯂꯥꯡꯕꯟꯒꯤ ꯂꯦꯞꯄ ꯅꯥꯏꯗ꯭ꯔꯕ ꯅꯣꯡꯅ ꯆꯨꯔꯛꯂꯤ ꯃꯥꯂꯦꯝꯗ ꯍꯩꯄꯥꯜ ꯎꯄꯥꯜ ꯊꯛꯇ ꯁꯪꯕꯥꯅꯔꯕ ꯂꯧ ꯄꯥꯝꯕꯤꯗ ꯑꯩꯍꯥꯛꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯦꯟꯈꯠꯂꯤ ꯌꯥꯔꯤꯄꯣꯛ ꯇꯝꯅ
पुकनिंगदा अपेनवा अमदि लैजखी मरमदी चतलिबा लमदम असे इचम चंबा मफमदि नत्ते leipak prajagi yaifhanabagi damak leipak ningthogi wayel matung inna masagi thawai kathokrabi nupi singi marakta athoibi thambanugi poknafam lamdamni lambigi yet oida sangbanaraba launa singna haina humna jagoi sabado yengbada onthokna di ningthijai lambida chatna wakhal ase yaujaki chahi kaya mamangi itihas ki पुकनिंग नुंगसिबा थौदोक अदो वाखल अदो खन्ना यारिपोक लमदम यौखिबा खंगहौदे लांगबनगी लेपतना चुरंबा नोंग सुचुबा लेपखरे अदुबु अयहाकना खंजई इदोमता लांगबनगी लेपतना चुरंबा नोंगना लेपखरबसु थंबानुगी अपोकपी ममागी मिटलुदगी सिंथरखिबा पिरांगदी ngasisu tattana Shintaram Kigani. Kudulasi mapan subadamuk taminasi Lorembam Joy Kanta Lorembam Laikai Halakandi Assam Dagi Miwesina Patokpa Sering Sing Amuk taminasi. Aigi ahan masaireng Jinhau Tibada Sadong di Lairadana Singli Naurina Fauba Sok Lubangam Daba Tamoibu Tauriba Tanungi Nungi Tawai de Yauriba Nik nik launa chonba chena lipun kaya bu khangba ngamba ahingba I khawom thanna thakpadugi thawaina tana hawbudu henba mahau amamuk leiram khigadra aduna mahau pumnamak tanglabadasu penaidrabada ai wakhalgi tumna thumna thinjinduna pukningi irina chingthoktuna thakpaduna pelaktoduna amuksu Saudaba wahi singna nongmai singjangdagi su helaba langsinduna kupsu sana thugaiduna chitharakpadu thawaidagi hamchatnaraba hamfoinaraba chaina pumnamak koktuna khangba loikraba thai I aigi anisuba sereng punsi thamoi thotpi nujagi pinaurabi miludagi sintharakpa pirangi punsini ai khutnamna sat taithokkhibada kangkhiba Omamakhay omlaga pathorokpa chandabagi miluda Laifam amakhaktang dadi thambiyu kayarak hanna haijarabadasu ai Laijage sukleng lengdana thamoi kanbinujagi ariba pi oina thanungi ai Aigi ahum suba saireng Jekla paikrabada Ningna upalgi mathakta tongliba Umang jekla adu phanaba uton yauna kakhatlui Adubu paithoki chekladu sakap toina ahang bamalang da atiagi koro nong madon tamna tingak yengduna wanglaba utondu da lehowi ai paikre chekla aigi mari suba sereng angamba singda pi marik amakhak ta khibangamdana panduna leire mitluda sinthawiadana ihorakhibadu Kana leiri angamba PC amukta tethok piuba ipak ichau taret tagisu helaba imitsi amukta ujage thumjin khrabada pangna ukhidraba tethok chaba phawba ngamjadre thangatuna ikhutsi isagi thangatpa ngamdamakhai hiktha khrabada mit yongamdana nungsibigi miludagi sintharakpa misna anigi Nungsigi mahu chelaba pirang taithok lubada ai Kaigallaba likligi khutsana oiramlabadi karisu tawba ngamlam loidabani mahugi matik mayaiduna adubu amuk hanna sinthadanaba themjilladuna miyoibagi khutna taithok lure adugini aina isagida taithok chaba ngamjadriba pi mariktuma phawba aigi manga suba seireng mai kansi pitana Sinthalasi miludagi pirang tana atat akham naidana akan banongju oina khambi mai chakliba mai maikai salai khangdamakhai mutriba phawa mai aigi taruk suba seireng nungsibada thuplaba kanungna thamoigi changjafam amatta su leitrabanina thongnau singdo lonsillo
ꯆꯦꯠ ꯆꯦꯠꯅ ꯂꯣꯏꯅꯃꯛ ꯏꯆꯤꯛ ꯍꯨꯜꯂꯕ ꯅꯪꯒꯤ ꯑꯀꯣꯏꯕꯗꯨ ꯈꯥꯖꯤꯟꯗꯨꯅ ꯁꯝꯕꯜ ꯃꯍꯨ ꯄꯨꯔꯕ ꯊꯥꯛꯆꯤꯜꯂꯨ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯂꯝꯕꯤ ꯈꯨꯗꯤꯡ ꯍꯧꯖ ꯍꯧꯖ ꯖꯨꯗꯨꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯩꯒꯤ ꯏꯅ ꯇꯞ ꯇꯞ ꯇꯥꯈꯤꯗꯨꯅ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯕ ꯈꯣꯡꯊꯥꯡꯗ ꯅꯅꯥꯛ ꯌꯧꯉꯝꯗ ꯁꯤꯖꯈꯤꯁꯅꯨ ꯂꯃꯈꯥꯡꯗ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯀꯔꯤꯒꯨꯝꯕꯗꯁꯨ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯃꯇꯪꯗꯤ ꯅꯤꯖꯔꯤ ꯅꯐꯝꯗꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯄꯨꯛꯆꯦꯜ ꯑꯃꯗ ꯂꯣꯏꯖꯔꯦ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯇꯔꯥꯁꯨꯕꯗꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯃꯩꯁꯅꯥꯝ ꯔꯥꯖꯦꯁ ꯁꯤꯕꯒꯣꯟꯖꯥ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯃꯤꯑꯣꯏꯁꯤꯅ ꯄꯥꯊꯣꯛꯄ ꯁꯩꯔꯦꯡꯁꯤꯡ ꯑꯍꯥꯟꯕꯗ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯗꯥꯏꯃꯣꯟ ꯔꯦꯗꯤꯑꯣꯅ ꯄꯥꯡꯊꯣꯛꯄ ꯑꯁꯤꯒꯤ ꯁꯩꯔꯦꯡ ꯄꯥꯕꯒꯤ ꯊꯧꯔꯝꯁꯤꯗ ꯑꯩꯍꯥꯛ ꯁꯩꯔꯦꯡ ꯈꯔ ꯄꯥꯖꯒꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡꯒꯤ ꯃꯤꯡ ꯅꯨꯡꯁꯤꯕꯒꯤ ꯂꯤꯃꯦꯔꯤꯛ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖ ꯅꯠꯇꯦ ꯃꯥꯏꯊꯣꯡꯗꯣ ꯐꯥꯏꯕꯣꯛ ꯊꯔꯣ ꯅꯠꯇꯦ ꯃꯤꯠ ꯑꯅꯤꯗꯣ ꯏꯆꯝ ꯆꯝꯂꯕ ꯏ ꯁꯔꯨꯅ ꯁꯥꯕ ꯊꯥꯖꯩ ꯃꯤꯅꯝꯕ ꯅꯨꯡꯁꯤ ꯋꯥꯍꯩꯗꯣ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯤꯡ ꯗꯤꯞ ꯗꯤꯐꯦꯟꯗꯔ ꯑꯃ ꯑꯅꯤ ꯇꯧꯅ ꯋꯥꯜ ꯈꯥꯔꯤ ꯑꯦꯇꯥꯛ ꯄꯨꯝꯅꯃꯛ ꯊꯤꯡꯂꯤ ꯃꯇꯝ ꯃꯇꯝꯗ ꯗꯤꯐꯦꯟꯁ ꯊꯨꯒꯥꯏꯕ ꯄꯥꯁꯁꯨ ꯄꯤꯔꯤ ꯒꯣꯜꯁꯨ ꯆꯜꯂꯤ ꯑꯃꯨꯛꯁꯨ ꯊꯨꯅ ꯃꯈꯥ ꯀꯨꯝꯂꯒ ꯗꯨꯔꯒꯣ ꯁꯦꯝꯂꯤ ꯁ꯭ꯄꯤꯔꯤꯠ ꯃꯖꯥꯎꯅ ꯁꯥꯟꯅꯔꯤ ꯂꯣꯏꯔꯝꯗꯥꯏꯗꯒꯤ ꯃꯃꯥꯡꯗ ꯄꯥꯎꯗꯨ ꯇꯥꯔꯦ ꯈꯣꯡ ꯈꯨꯠ ꯆꯣꯛꯊꯔꯦ ꯃꯤꯠꯇ ꯇꯟꯗꯟ ꯄꯥꯏꯔꯦ ꯃꯥꯗꯤ ꯔꯤꯄꯣꯔꯇꯔꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯝꯂꯦ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯇꯔ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯤꯡ ꯂꯦꯡꯗ꯭ꯔꯕ ꯐꯖꯔꯕ ꯅꯨꯡꯁꯤꯕꯅ ꯇꯥꯎꯍꯟꯕ ꯉꯝꯒꯅꯤ ꯃꯥꯂꯦꯝꯁꯤꯕꯨ ꯐꯥꯅ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯑꯇꯤꯌꯥꯕꯨꯁꯨ ꯑꯗꯨꯕꯨ ꯂꯝꯕꯤ ꯈꯪꯗ꯭ꯔꯕ ꯈꯣꯡꯃꯤꯒꯨꯝ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯂꯦꯞꯄ ꯇꯥꯏ ꯂꯝꯕꯤ ꯑꯃꯗ ꯃꯇꯝꯗꯨꯗ ꯁ꯭ꯔꯤꯇꯤꯒꯤ ꯗꯥꯁꯕꯤꯟꯗ ꯄꯨꯟꯒꯅꯤ ꯐꯪꯖꯕ ꯐꯪꯖꯗꯕ ꯑꯄꯦꯟꯕ ꯄꯦꯟꯗꯕ ꯃꯇꯝꯗꯨꯗ ꯁꯨꯟꯅꯨꯒꯤ ꯑꯍꯧꯕꯗ ꯃꯥꯡꯂꯒ ꯈꯪꯒꯅꯤ ꯅꯨꯡꯁꯤꯕꯅ ꯑꯆꯨꯝꯕꯅꯤ ꯑꯔꯣꯏꯕꯅꯤ ꯑꯩꯒꯤ ꯃꯊꯪ ꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯤꯡ ꯆꯍꯤ 2006ꯀꯤ ꯔꯥꯁ ꯄꯨꯔꯅꯤꯃꯥ ꯃꯥꯏꯊꯣꯡꯗꯨꯗ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯁꯤꯟꯊꯈꯤꯕ ꯄꯤꯔꯥꯡꯒꯤ ꯈꯨꯗꯝ ꯀꯔꯝꯕ ꯅꯤꯡꯀꯥꯏꯔꯕ ꯑꯁꯥꯅ ꯏꯪꯏꯜꯒꯤ ꯑꯇꯤꯌꯥ ꯀꯨꯞꯅ ꯂꯩ ꯅꯣꯡ ꯂꯩꯆꯤꯜ ꯃꯅꯨꯡꯗ ꯆꯥꯅꯕꯤ ꯏꯪꯏꯜꯒꯤ ꯑꯇꯤꯌꯥꯗ ꯅꯤꯡꯀꯥꯏꯕ ꯅꯠꯇꯦ ꯎꯅꯤꯡꯉꯤ ꯁꯤꯡꯒꯥꯔꯩ ꯃꯤꯅꯣ ꯑꯩꯒꯤ ꯃꯊꯪꯒꯤ ꯁꯩꯔꯦꯡꯒꯤ ꯃꯤꯡ ꯆꯍꯤ 2008ꯀꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 18 ꯌꯥꯝꯅ ꯅꯛꯅꯩ ꯐꯝꯂꯤꯕ ꯃꯥꯏꯀꯩꯗꯒꯤ ꯅꯣꯃꯦꯟꯁ ꯂꯦꯟ 0 ꯄꯣꯏꯟꯠ ꯊꯃꯣꯏ ꯇꯥꯝꯄꯥꯛ ꯌꯥꯝꯅ ꯊꯥꯞꯅꯩ 1000 ꯂꯥꯏꯠ ꯏꯌꯥꯔ ꯑꯋꯥꯠꯄꯁꯤꯅ ꯀꯨꯞꯅ ꯂꯩꯔꯦ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯑꯋꯥꯠꯄꯁꯤꯅ ꯂꯦꯞꯅ ꯂꯩꯔꯦ ꯔꯥꯁ ꯖꯒꯣꯏ ꯃꯊꯪꯗ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯎꯔꯤꯄꯣꯛꯇꯒꯤ ꯅꯌꯥꯕꯇꯤ ꯂꯣꯡꯖꯥꯝꯕꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯄꯥꯊꯣꯛꯄ ꯁꯩꯔꯦꯡꯁꯤꯡ ꯑꯩꯒꯤ ꯑꯍꯥꯟꯕ ꯀꯕꯤꯇꯥꯒꯤ ꯃꯃꯤꯡ ꯅꯤꯡꯇꯝꯅꯤꯡꯕ ꯇꯨꯝꯈꯣ ꯇꯨꯝꯈꯨꯟ ꯇꯥꯅ ꯅꯤꯡꯇꯝꯕꯒꯤ ꯐꯤꯔꯥꯜꯗꯣ ꯀꯣꯟꯗꯨꯅ ꯇꯥꯔꯨꯅꯨ ꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯨ ꯌꯦꯡꯂꯨꯅꯨ ꯅꯃꯤꯠ ꯎꯏꯁꯤꯜꯂꯨ ꯀꯔꯤꯒꯨꯝꯕ ꯁꯣꯏꯗꯨꯅ ꯃꯤꯠ ꯄꯥꯡꯂꯛꯂꯕ ꯅꯥ ꯇꯥꯔꯛꯂꯕ ꯃꯇꯝ ꯆꯥꯗꯅ ꯅꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯃꯥꯂꯦꯝꯗꯒꯤ ꯃꯨꯠꯂꯒꯅꯤ ꯇꯨꯝꯈꯣ ꯇꯨꯝꯈꯨꯟ ꯇꯥꯅ ꯃꯦꯟꯈꯣ ꯅꯥꯀꯣꯡ ꯇꯥꯔꯨꯒꯅꯨ ꯍꯤꯡꯅꯅꯕ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯅꯠꯇ꯭ꯔꯣ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯁꯥ ꯑꯣꯜꯂꯕ ꯃꯤ ꯍꯦ ꯃꯤ ꯅꯍꯥꯛ ꯁꯥ ꯑꯣꯜꯂꯨ ꯏ ꯈꯨꯗꯤꯡꯃꯛ ꯊꯛꯎ ꯃꯤꯒꯤ ꯁꯥꯒꯤ ꯖꯤꯕ ꯄꯨꯝꯕꯒꯤ ꯏ ꯊꯛꯎ ꯃꯤꯒꯤ ꯃꯃꯤ ꯀꯣꯠꯂꯨ ꯅꯪꯉꯣꯟꯗ ꯍꯥꯞꯆꯤꯜꯂꯨ ꯅꯍꯥꯛ ꯃꯤ ꯑꯣꯏꯅꯕ ꯏꯒꯤ ꯗꯣꯂꯥꯏ ꯇꯣꯡꯂꯒ ꯆꯠꯂꯨ ꯃꯤꯌꯥꯝꯅ ꯌꯥꯅꯅꯕ ꯃꯤꯒꯤ ꯃꯀꯣꯛ ꯍꯥꯏꯒꯠꯍꯟꯒꯅꯨ ꯅꯦꯠꯊꯧ ꯃꯀꯣꯛꯇ ꯁꯛꯇꯤ ꯅꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯨ ꯅꯤꯡꯊꯦꯝ ꯅꯨꯕꯤ ꯀꯩꯅ ꯆꯥꯗꯕꯅꯤ
ꯅꯆꯥ ꯁꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯃꯤꯆꯥ ꯁꯤꯕꯗꯤ ꯈꯜꯂꯨꯅꯨ ꯅꯍꯥꯛꯀꯤ ꯃꯤꯁꯤꯡ ꯌꯥꯝꯗꯅꯕ ꯚꯣꯠ ꯀꯥꯔꯒ ꯂꯣꯏꯔꯦ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯥꯏꯇꯣꯝ ꯇꯥꯕ ꯏꯅꯥꯛꯇ ꯂꯩ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯏꯆꯥ ꯏꯁꯨ ꯁꯥꯒꯩ ꯅꯥꯇꯩ ꯑꯗꯨꯕꯨ ꯑꯩ ꯏꯇꯣꯝꯇꯅꯤ ꯏꯇꯣꯝꯇ ꯃꯔꯝꯗꯤ ꯄꯨꯛꯅꯤꯡꯅ ꯄꯦꯟꯅ ꯄꯤꯖꯅꯤꯡꯗꯨꯅ ꯄꯤꯖꯔꯐꯥꯎ ꯂꯩꯇꯦ ꯂꯧꯕꯤꯅꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯁꯦꯝꯕꯒꯤ ꯃꯃꯥꯡꯗ ꯇꯥꯏꯕꯪ ꯃꯄꯨꯅ ꯂꯩꯕꯒꯨꯝ ꯃꯇꯣꯝꯇ ꯂꯩ ꯑꯩꯁꯨ ꯏꯇꯣꯝꯇ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯆꯥꯎꯏ ꯆꯥꯎꯔꯒ ꯑꯁꯨꯝ ꯄꯤꯛꯁꯜꯂꯛꯏ ꯀꯥꯟꯅꯐꯝ ꯈꯪꯂꯛꯇꯦ ꯆꯥꯟꯅꯐꯝ ꯐꯪꯂꯛꯇꯦ ꯃꯩꯒꯤ ꯃꯉꯥꯜ ꯐꯪꯗꯕ ꯀꯥꯆꯤꯟꯗ ꯂꯩ ꯑꯃꯝꯕꯅ ꯊꯥꯎꯃꯩ ꯃꯁꯥꯃꯛꯅ ꯉꯝꯗꯦ ꯀꯣꯛꯍꯟꯖꯕ ꯀꯥꯆꯤꯟꯒꯤ ꯑꯃꯝꯕꯗꯤ ꯑꯗꯨꯅ ꯂꯩ ꯑꯃꯝꯕꯅ ꯑꯃꯝꯕꯗ ꯈꯪꯖꯗꯦ ꯃꯈꯣꯏꯅꯗꯤ ꯂꯩꯆꯤꯟꯅ ꯉꯥꯏꯍꯥꯛꯀꯤꯅꯤ ꯀꯣꯔꯧꯍꯟꯕꯅ ꯃꯇꯝ ꯆꯨꯞꯄꯒꯤꯅꯤ ꯍꯥꯏꯌꯨꯗꯅ ꯃꯁꯤꯕꯨ ꯑꯔꯥꯟꯕ꯭ꯔꯥ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯅ ꯅꯥꯏꯇꯣꯝ ꯇꯥꯔꯤꯕ ꯉꯁꯤ ꯑꯩꯒꯤ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯨꯃꯤꯠꯅ ꯆꯩꯕ ꯅꯨꯃꯤꯠꯅ ꯆꯩꯔꯤ ꯃꯤꯑꯣꯏꯕꯗ ꯍꯦ ꯃꯤꯑꯣꯏꯕ ꯇꯥꯏꯕꯪꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯄꯨꯝꯕ ꯍꯤꯡꯕꯅꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯌꯥꯏꯗ ꯑꯩꯅ ꯇꯥꯛꯄꯤꯕ ꯅꯤꯌꯣꯝ ꯏꯜꯂꯤ ꯃꯈꯣꯏ ꯄꯨꯝꯕ ꯅꯈꯣꯏꯇꯅꯤ ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯏꯟꯗꯕ ꯑꯩꯅ ꯍꯥꯏꯕ ꯃꯤꯀꯞ ꯊꯣꯛꯂꯐꯥꯎ ꯌꯥꯍꯧꯅꯤ ꯈꯪꯗꯕ ꯅꯁꯥꯒꯤ ꯅꯈꯣꯡꯗ ꯅꯊꯟꯇ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯖꯕ ꯏꯟꯗꯕꯅ ꯑꯩꯒꯤ ꯅꯤꯌꯣꯝ ꯉꯥꯛꯇꯕꯅ ꯅꯤꯇꯤ ꯑꯩꯅ ꯇꯥꯛꯄꯤꯕ ꯐꯪꯖꯕ ꯇꯥꯕꯅꯤ ꯆꯩꯔꯥꯛ ꯆꯩꯊꯦꯡꯗꯤ ꯅꯁꯥꯅ ꯇꯧꯖꯕ ꯅꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯃꯉꯥꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯀꯅꯥꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯃꯥꯂꯦꯝꯁꯦ ꯃꯤꯠ ꯇꯥꯡꯕꯅ ꯖꯒꯣꯏ ꯌꯦꯡꯕ ꯅꯥ ꯄꯪꯕꯅ ꯏꯁꯩ ꯇꯥꯕ ꯂꯣꯟ ꯊꯣꯛꯇꯕꯅ ꯏꯁꯩ ꯁꯛꯄ ꯃꯤꯇꯥꯡꯕꯗ ꯁꯥꯃꯨ ꯇꯥꯛꯄ ꯚꯥꯕꯣꯛ ꯂꯩꯇ꯭ꯔꯕ ꯂꯤꯂꯥ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯎꯇꯣꯡ ꯑꯍꯣꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯒꯅꯤ ꯀꯔꯝꯕ ꯃꯇꯝꯗ 12 ꯁꯨꯕ ꯆꯍꯤ ꯆꯥꯒꯤ ꯂꯤꯂꯥꯁꯦ ꯉꯁꯤ ꯃꯥꯂꯦꯝꯁꯤꯒꯤ ꯀꯅꯥꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯃꯥꯂꯦꯝꯁꯦ ꯃꯤꯒꯤꯔꯥ ꯁꯥꯒꯤꯔꯥ ꯂꯥꯏꯒꯤꯔꯥ ꯑꯩꯒꯤ 3 ꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯀꯂꯥꯀꯥꯔ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯃꯍꯥꯛꯀꯤ ꯑꯌꯦꯛꯄ ꯂꯥꯏ ꯃꯍꯥꯛꯀꯤ ꯀꯕꯤꯇꯥ ꯃꯍꯥꯛ ꯃꯁꯥꯃꯛꯅꯤ ꯑꯩꯉꯣꯟꯗ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯛꯇꯝ ꯅꯥꯏꯔꯛꯏ ꯏꯆꯦꯜ ꯌꯥꯎꯔꯛꯏ ꯊꯋꯥꯏ ꯄꯥꯜꯂꯛꯏ ꯐꯖꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕꯒꯤ ꯀꯜꯂꯕ ꯃꯌꯥꯏꯅ ꯏꯃꯥꯏ ꯆꯣꯜꯂꯛꯏ ꯄꯥꯝꯗ꯭ꯔꯒ ꯍꯦꯛꯇ ꯍꯨꯟꯗꯣꯛꯈꯤꯕ ꯌꯥꯕ ꯄꯣꯠ ꯑꯃꯁꯨ ꯅꯠꯇꯦ ꯂꯥꯞꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯅꯕ ꯑꯩꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯖꯗꯦ ꯃꯍꯥꯛ ꯑꯗꯣ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯅꯠꯇꯦ ꯃꯥꯗꯤ ꯃꯄꯨꯡ ꯐꯥꯔꯕ ꯀꯂꯥꯀꯥꯔꯅꯤ ꯀꯂꯥꯀꯥꯔ ꯂꯣꯏꯖꯔꯦ ꯈꯨꯗꯣꯜ ꯑꯁꯤꯒꯤ 12 ꯁꯨꯕꯗ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯂꯝꯗꯤꯡꯗꯒꯤ ꯁꯨꯔꯆꯟꯗ꯭ꯔ ꯌꯨꯝꯅꯥꯝꯒꯤ ꯁꯩꯔꯦꯡꯁꯤꯡ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯃꯪ ꯑꯃ ꯄꯨꯟꯁꯤ ꯑꯃ ꯃꯔꯣꯜ ꯏꯁꯦꯡ ꯁꯦꯡꯗꯅ ꯈꯣꯟꯖꯦꯜ ꯏꯊꯣꯛ ꯊꯣꯛꯇꯅ ꯇꯟꯖꯥ ꯃꯦꯟꯖꯥ ꯌꯦꯡꯂꯒ ꯂꯣꯟꯅ ꯉꯥꯡꯈꯤꯕ ꯏꯁꯩꯅꯤ ꯂꯩꯔꯥꯡ ꯑꯣꯏꯅ ꯁꯥꯠꯂꯒ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝ ꯆꯦꯟꯗ꯭ꯔꯕ ꯈꯣꯏꯃꯨ ꯑꯣꯏꯅ ꯄꯣꯛꯂꯒ ꯀꯥꯏꯗꯣꯡꯐꯝ ꯈꯪꯗ꯭ꯔꯕ ꯈꯣꯏꯃꯨ ꯇꯥꯏꯌꯣꯟꯅꯔꯕ ꯃꯄꯣꯛ ꯂꯥꯡꯉꯣꯟꯅꯤ ꯇꯥꯔꯨꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯏꯁꯩꯗꯣ ꯑꯩꯈꯣꯏ ꯏꯅꯦ ꯇꯕꯣꯛꯄꯤꯅ ꯑꯩꯉꯣꯟꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯄꯤꯈꯤꯕ ꯄꯥꯎꯇꯥꯛꯀꯤ ꯋꯥꯍꯩ ꯄꯔꯦꯡꯅꯤ ꯂꯧ ꯌꯥꯝꯅ ꯎꯕ ꯉꯥꯛꯇꯅ ꯐꯧ ꯌꯥꯝꯅ ꯍꯥꯞꯄ ꯅꯠꯇꯦꯀꯣ ꯃꯆꯥ ꯌꯥꯝꯅ ꯄꯣꯛꯄ ꯈꯛꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯅꯠꯇꯦꯗ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯨ ꯅꯍꯩ ꯅꯁꯤꯡ ꯇꯝꯃꯨ ꯍꯩ ꯍꯦꯛꯄ ꯂꯥꯏꯕꯅꯤ ꯍꯩ ꯈꯨꯟꯕ ꯂꯨꯕꯅꯤ ꯑꯩꯒꯤ ꯁꯝꯁꯦ ꯈꯣꯏ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯅ ꯂꯨꯈꯣꯏ ꯀꯧꯅꯩ ꯍꯥꯏꯕꯁꯦ ꯏꯅꯦ ꯇꯕꯣꯛꯄꯤꯅ ꯃꯨꯟꯅ ꯈꯪꯉꯤ ꯂꯨꯈꯣꯏ ꯅꯈꯣꯏꯒꯤ ꯄꯥꯎ ꯆꯦꯗ ꯎꯀꯨ ꯁꯦꯝꯕꯒꯤ ꯊꯥꯒꯠꯂꯛꯄ ꯆꯦꯡ ꯀꯦꯔꯣꯁꯤꯟ ꯌꯦꯟꯕꯒꯤ ꯐꯣꯇꯣ ꯀꯥꯞꯂꯒ ꯍꯥꯞꯂꯛꯄ MLAꯗꯒꯤ ꯄꯩꯁꯥ ꯅꯤꯔꯒ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯇꯧꯔꯤꯕꯁꯤꯡ ꯊꯧꯔꯤ ꯆꯤꯡꯕꯤ ꯆꯐꯨ ꯊꯨꯒꯥꯏꯕꯤ ꯃꯤꯊꯥꯏ ꯄꯦꯟꯁꯤꯜꯅ ꯃꯅꯥ ꯑꯣꯏꯔꯒ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯐꯣꯇꯣꯗ ꯅꯥꯠ ꯉꯥꯛꯄꯗꯤ ꯑꯣꯏꯔꯁꯨ ꯃꯤꯠ ꯅꯥꯕꯕꯨꯗꯤ ꯑꯔꯥꯏꯕꯅꯤ ꯆꯥꯎꯈꯠꯄꯒꯤ ꯂꯣꯟꯗꯥ ꯄꯨꯗꯥꯗ ꯄꯨꯛꯅꯤꯡ ꯍꯨꯕꯗꯤ ꯉꯝꯗꯦꯗ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯑꯅꯤꯁꯨꯕ ꯋꯥꯍꯟꯊꯣꯛꯅꯤ ꯅꯨꯡꯉꯥꯏꯕ ꯇꯝꯕꯗ ꯉꯟꯇꯥꯅ ꯄꯨꯟꯁꯤ ꯂꯣꯡꯈꯤꯕ ꯅꯈꯣꯏ ꯃꯥꯃꯅꯤ ꯄꯣꯂꯣꯏꯗꯤ ꯀꯌꯥ ꯐꯠꯈꯤꯗꯦ ꯊꯕꯛ ꯁꯨꯕ ꯇꯜꯂꯕꯁꯨ ꯁ꯭ꯇꯦꯟꯗꯔꯒꯤ ꯋꯥꯗꯤ ꯌꯛ ꯂꯥꯎꯕꯤꯅꯤ ꯇꯨꯝꯕ ꯆꯥꯕ ꯊꯛꯄ ꯗꯤꯁꯤꯄ꯭ꯂꯤꯟ ꯈꯔ ꯂꯩꯇ꯭ꯔꯕꯁꯨ ꯁ꯭ꯇꯦꯟꯗꯔꯒꯤ ꯁ꯭ꯇꯦꯟꯗꯔ ꯉꯥꯛꯇꯅꯤ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯆꯍꯤ 7 2 13 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
ꯑꯣꯏꯅꯕꯗ ꯁꯣꯏꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯍꯛ ꯃꯥꯟꯅꯩ ꯍꯥꯏꯅꯕꯗꯨꯁꯨ ꯋꯥꯍꯩꯒꯤ ꯋꯥꯅꯤꯗ ꯍꯛꯀ ꯄꯨꯟꯁꯤꯒ ꯈꯦꯠꯅꯩ ꯍꯛꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯌꯨꯝ ꯄꯥꯟꯗꯕꯗꯤ ꯌꯥꯔꯣꯏ ꯅꯪꯒꯤ ꯃꯥꯃꯅ ꯌꯨ ꯉꯥꯎꯔꯒ ꯁꯤꯔꯒꯦ ꯍꯦꯛꯇꯃꯛ ꯍꯥꯏꯕ ꯁꯤꯒꯗꯕ ꯂꯩꯔꯕ ꯄꯨꯟꯁꯤꯁꯦ ꯀꯔꯤꯒꯤ ꯇꯥꯍꯥꯔꯤꯕꯅꯣ ꯑꯩꯒꯤ ꯋꯥꯁꯦ ꯀꯅꯥꯒꯨꯝꯕꯅꯗꯤ ꯄꯨꯛꯆꯦꯜ ꯄꯤ ꯍꯥꯏꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯏꯀꯥꯏꯗ ꯁꯩꯇ ꯑꯩꯗꯤ ꯐꯥꯒꯤ ꯇꯧꯔꯤꯕꯣꯏ ꯅꯤꯡꯂꯨꯔꯤ ꯅꯣꯡꯃꯗꯤ ꯑꯋꯣꯏꯕ ꯑꯣꯏꯅ ꯍꯣꯠꯅꯔꯛꯂꯕꯅꯤ ꯁꯣꯔꯥꯠꯇꯣ ꯀꯞꯄ ꯏꯀꯥꯏꯗꯨꯅ ꯑꯅꯥꯕ ꯍꯧꯕꯒꯤ ꯃꯤꯡꯗ ꯑꯩꯁꯨ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯤ ꯏꯀꯥꯏ ꯑꯗꯨꯝ ꯀꯥꯏꯅꯈ꯭ꯔꯦ ꯃꯁꯤꯅ ꯇꯕꯣꯄꯤꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯋꯥꯔꯤꯅꯤ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯑꯀꯥꯎꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯍꯥ ꯆꯠꯈꯔꯦ ꯑꯩꯒꯤ ꯏꯁꯩꯁꯨ ꯂꯦꯞꯈꯔꯦ ꯏꯅꯦ ꯇꯕꯣꯄꯤꯁꯨ ꯆꯠꯈꯔꯦ ꯂꯝꯕꯤꯗ ꯆꯦꯜꯂꯤꯕ ꯒꯥꯔꯤꯗ ꯈꯪꯍꯧꯗꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯛꯄꯒꯨꯝ ꯑꯩ ꯏꯇꯣꯝꯇ ꯁꯣꯜꯍꯧꯏ ꯃꯪ ꯑꯃ ꯄꯨꯟꯁꯤ ꯑꯃ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯀꯕꯤ ꯅꯠꯇꯦ ꯀꯣꯕꯤꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯉꯣ ꯊꯦꯛꯀꯣꯅ ꯉꯁꯤ ꯁꯚꯥꯒꯤ ꯃꯥꯡꯗ ꯋꯥ ꯉꯥꯡꯈꯤꯕꯗꯨ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯇꯥꯍꯧꯏ ꯖꯇ꯭ꯔꯥ ꯋꯥꯂꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯣꯕꯦ ꯆꯠꯂꯨꯕꯅꯤ ꯍꯧꯈꯤꯕ ꯏꯂꯦꯛꯁꯟꯒꯤ ꯋꯥꯊꯣꯛꯇ ꯚꯣꯠ ꯀꯥꯗꯦ ꯁꯥꯎꯗꯨꯅ ꯃꯤ ꯐꯨꯔꯨꯕ ꯊꯅꯤꯟꯖꯥꯎ ꯖꯦꯜꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯂꯒ ꯔꯥꯖꯅꯤꯇꯤ ꯇꯣꯛꯇꯨꯅ ꯀꯕꯤ ꯆꯪꯕꯅꯤ ꯃꯇꯣꯝꯇ ꯈꯟꯖꯩ ꯁ꯭ꯇꯦꯟꯗꯔꯒꯤ ꯀꯕꯤꯅꯤ ꯏꯀꯥꯏ ꯆꯪꯈꯤꯕꯗ ꯑꯩꯅ ꯅꯃꯁꯇꯦ ꯇꯧꯈꯤꯕ ꯃꯥꯡꯗ ꯂꯦꯝꯅ ꯐꯝꯂꯤꯕ ꯊꯧꯔꯝꯒꯤ ꯊꯧꯕꯨꯔꯦꯜ ꯊꯅꯤꯟꯖꯥꯎ ꯑꯩꯅ ꯆꯤꯡꯅꯔꯞ ꯌꯦꯡꯕꯗ ꯑꯩꯁꯨ ꯉꯛꯏ ꯃꯥꯁꯨ ꯉꯛꯏ ꯀꯤꯔꯨꯛ ꯌꯦꯡꯂꯒ ꯑꯩꯅ ꯐꯝꯐꯝꯗ ꯐꯝꯗꯨꯅ ꯊꯦꯛꯀꯣꯒꯤ ꯁꯩꯔꯦꯡ ꯇꯥꯈꯤ ꯁꯩꯔꯦꯡꯂ ꯕꯥꯁꯣꯟꯂ ꯈꯪꯗꯦ ꯂꯩꯊꯦꯛ ꯂꯩꯀꯣꯏ ꯍꯥꯞꯇꯨꯅ ꯊꯦꯛꯀꯣ ꯁꯩꯔꯦꯡ ꯄꯥꯔꯤ ꯑꯩꯉꯣꯟꯗ ꯆꯩꯔꯤꯕꯣꯏ ꯅꯤꯡꯂꯨꯔꯦ ꯁꯩꯔꯦꯡꯗ ꯆꯩꯕ ꯑꯣꯏꯔꯝꯂꯦ ꯁꯩꯔꯦꯡꯗ ꯊꯦꯛꯀꯣ ꯁꯥꯎꯔꯤ ꯔꯥꯖꯅꯤꯇꯤꯋꯥꯂꯥꯕꯨ ꯆꯩꯔꯤ ꯁꯔꯀꯥꯔꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯂꯤ ꯃꯆꯦꯛꯇ ꯌꯩꯕ ꯄ꯭ꯔꯃꯥꯟꯅ ꯃꯌꯥꯡꯗ ꯐꯥꯎꯕꯒꯨꯝ ꯇꯧꯔꯤ ꯖꯒꯠꯇ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯥꯒꯤ ꯅꯨꯄꯤ ꯐꯥꯎ ꯊꯥꯖꯗꯕ ꯃꯁꯥ ꯇꯅꯥꯟꯕ ꯋꯥꯉꯥꯡꯗ ꯕꯦꯕꯥꯔ ꯌꯥꯎꯒꯟꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯦꯛꯀꯣꯅꯤ ꯃꯑꯣꯡ ꯍꯥꯗꯕꯤ ꯊꯦꯛꯀꯣꯅꯤ ꯊꯕꯛꯇ ꯖꯤꯔꯣ ꯆꯠꯂꯕꯁꯨ ꯉꯥꯡꯕꯗꯤ ꯏꯁꯤꯡ ꯂꯤꯠꯇꯕꯅꯤ ꯃꯤꯉꯣꯟꯗ ꯏꯟꯁꯤꯟꯕꯗꯤ ꯇꯣꯛꯂꯦ ꯆꯩꯒꯟꯕ ꯂꯧꯒꯟꯕ ꯀꯣꯠꯀꯟꯕ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯄ ꯃꯒꯨꯟꯅꯤ ꯃꯤꯍꯥꯠꯃ ꯗꯥꯀꯨ ꯔꯠꯅꯥꯀꯔ ꯕꯥꯜꯃꯤꯀꯤꯒꯤ ꯁꯥꯌꯣꯟ ꯂꯧꯗꯨꯅ ꯃꯨꯅꯤ ꯔꯤꯁꯤ ꯑꯣꯏꯈꯤ ꯔꯥꯃꯥꯌꯟꯒꯤ ꯋꯥꯔꯤ ꯈꯨꯠ ꯊꯥꯗꯨꯅ ꯑꯐꯥꯎꯕ ꯀꯕꯤ ꯑꯣꯏꯈꯤ ꯃꯥꯂꯦꯝ ꯁꯤꯟꯅ ꯐꯥꯎꯈꯤ ꯄꯥꯄꯤꯁꯤꯡꯒꯤ ꯗꯔꯕꯥꯔ ꯁꯪꯗ ꯌꯣꯡꯖꯥꯎ ꯈꯨꯂꯥꯛꯄ ꯃꯇꯩ ꯃꯅꯥꯎ ꯀꯣꯀꯤꯜꯒꯤ ꯅꯨꯡꯁꯤꯔꯕ ꯁꯨꯔꯗ ꯁꯦ ꯁꯦꯕꯣꯇꯤ ꯂꯥꯏꯁ꯭ꯔꯝ ꯃꯆꯥ ꯚꯨꯕꯣꯇꯤ ꯅꯪꯒ ꯑꯩꯒ ꯀꯥꯎꯅꯕ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯁꯤ ꯊꯦꯡꯛ ꯌꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯇꯥꯕꯤꯔꯤ ꯗꯥꯏꯃꯟ ꯈꯣꯏꯔꯣꯜꯒꯤ ꯊꯧꯔꯝ ꯉꯁꯤꯒꯤ ꯗꯥꯏꯃꯟ ꯈꯣꯏꯔꯣꯜꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯩꯔꯦꯡ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯁꯩꯔꯦꯡ ꯊꯤꯕꯤꯔꯤꯕ W ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯣꯡꯃꯩꯕꯨꯡ ꯋꯥꯡꯈꯩꯔꯥꯛꯄꯝ ꯂꯩꯀꯥꯏ ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯥꯃꯤꯟꯅꯁꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯌꯥꯊꯪ ꯊꯥꯕ ꯃꯄꯨꯒꯤ ꯈꯨꯌꯥ ꯊꯝꯕꯥꯜ ꯈꯥꯗ ꯀꯠꯈ꯭ꯔꯕ ꯃꯄꯨꯒꯤ ꯈꯨꯌꯥ ꯊꯝꯕꯥꯜ ꯈꯥꯗ ꯀꯠꯈ꯭ꯔꯕ ꯃꯜꯂꯕ ꯍꯩꯅꯝ ꯂꯩꯅꯝ ꯃꯔꯛꯇ ꯄꯩꯁꯥꯒꯤ ꯃꯥꯂꯪꯅꯤ ꯇꯨꯡꯏꯜꯂꯛꯂꯤꯕ ꯉꯥꯎꯗꯕ ꯂꯩꯇꯦ ꯈꯣꯡꯇꯦꯛ ꯅꯤꯡꯇꯥꯡ ꯉꯥꯎꯗꯕ ꯂꯩꯇꯦ ꯈꯣꯡꯇꯦꯛ ꯅꯤꯡꯇꯥꯡ ꯑꯈꯪꯕꯅ ꯂꯣꯟꯅ ꯅꯣꯛꯆꯕꯗ ꯈꯪꯗꯕꯅ ꯄꯦꯟꯖꯕꯗ ꯑꯈꯪꯕꯅ ꯂꯣꯟꯅ ꯅꯣꯛꯆꯕꯗ ꯈꯪꯗꯕꯅ ꯄꯦꯟꯖꯕꯗ ꯄꯥꯝꯃꯨꯕ ꯆꯗꯨꯝꯅꯤ ꯂꯩꯅꯝ ꯆꯦꯟꯗꯁꯨ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯆꯦꯟꯗꯁꯨ ꯅꯨꯡꯁꯤꯕ ꯅꯣꯝꯂꯤ ꯀꯦꯅꯅꯕ ꯄꯥꯟꯊꯣꯛ ꯄꯥꯟꯁꯤꯟ ꯇꯧꯅ ꯅꯣꯝꯂꯤ ꯀꯦꯅꯅꯕ ꯄꯥꯟꯊꯣꯛ ꯄꯥꯟꯁꯤꯟ ꯇꯧꯅ ꯈꯤꯛꯊꯔꯤ ꯄꯦꯅꯥꯏꯗꯕ ꯃꯆꯨꯗ ꯂꯩꯖ ꯅꯨꯡꯁꯤꯕ ꯈꯤꯛꯊꯔꯤ ꯄꯦꯅꯥꯏꯗꯕ ꯃꯆꯨꯗ ꯂꯩꯖꯕ ꯅꯨꯡꯁꯤꯕ ꯉꯁꯤ ꯅꯧꯍꯧꯅꯅ ꯍꯥꯞꯂꯛꯂꯤꯕ ꯂꯩꯅꯝꯁꯦ ꯉꯁꯤ ꯅꯧꯍꯧꯅꯅ ꯍꯥꯞꯂꯛꯂꯤꯕ ꯂꯩꯅꯝꯁꯦ ꯍꯥꯏꯅꯤꯡꯕꯒꯤꯅ ꯑꯃꯔꯥ ꯎꯍꯟ ꯈꯪꯍꯟꯕꯤꯕꯒꯤꯅ ꯂꯩꯅꯝꯂꯥ ꯎꯖꯕ ꯐꯪꯒꯗꯧꯔꯤꯕꯅ ꯀꯔꯝꯕꯅꯣ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯅꯨꯡꯁꯤꯕ ꯃꯥꯡꯈ꯭ꯔꯕꯗ ꯅꯪꯁꯨ ꯑꯩꯁꯨ ꯅꯪ ꯌꯦꯠꯅ ꯌꯦꯠ ꯑꯣꯏꯅ ꯑꯣꯏꯔꯤ ꯃꯈꯣꯏꯗꯤ ꯃꯆꯤ ꯂꯦꯡꯗ꯭ꯔꯤ ꯑꯃꯠꯇ ꯑꯣꯏꯔꯤ ꯃꯈꯣꯏꯗꯤ ꯃꯆꯤ ꯂꯦꯡꯗ꯭ꯔꯤ ꯑꯃꯠꯇ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯤ ꯃꯈꯣꯏ ꯈꯪꯕ ꯈꯪꯗꯕꯒꯤ ꯄꯤꯛꯄ ꯆꯥꯎꯕꯒꯤ ꯃꯥꯏ ꯄꯥꯛꯄ
maikhibabu puriba saringum mai pakpa maikhiba puriba saringum thodang lodi makhoi pakhong oina chalhaningi angangi ningai tobubu pakhong oina chalhaningi angangi ningai tobubu kumgi nong oina chuhaningi mamangangi phajab saktambu kumgi nong oina chuhaningi mamangangi phajab saktambu ngasidi nungsibu sanapot oralabada ngasidi nungsibu sanapot oralabada wahang oirakle nungsiba karino phimal oirakle iningdabi mapang lertre nungsibabu kanbinaba nungsiba mangkrabada unmobu khurumjare Sareng sing asi tamin nakibaga loinana hausiki oinadi matang asida diamond khoirirol ge thorom losinjari thorom tabiri basingbu amaka nai pamnar singna khurumjari makha taba thorom sing amok mayam ponna taminasi Hauzik Tharom gi makha tanak padam lan thokchari Diamond Quiz Tharom asigi chamaga kun suba episode asigi Tharom asibu lan thok piri basing Sanjit Saikhom amadi Nirmala Thangjam taminase kanana chumna Quiz section na pangthok saba thoram Diamond Quiz. Thoram asi Manipur University na sponsor tawbiba thoram amakhagni. Ngasigi episode asigi manungchana thamjari. Mamangi episode thamjakiba wahang singi achuma paukhum sing kana na chumna pibire I habadu khanghanjabaga loinana ngasigi lokhachariba Diamond Radio gi quiz ki section na thamjaba tangkak asigi wahang sing ngasigi lokhachagadoriba Diamond quiz ki episode asigi wahang sing lokhachadringe mangoinana mamangna thamjakiba wahang amadi paukhum sing amuktang hana khangminasi mamangna thamjakiba ahanba wahangda tharo lairiki matungina Maitei singi chahi hauba tha sajibu. Hairiba tha asi sajibu haina khangnadringai mamang. Kari hairaga khangnaram-bage. Mamangna thamjakiba ahanba wahang asigi achumu paukhumde. Sajibu tha asibu sachipoi haina khangnaramme. Anisubu wahangda karamba maitei ningthaugi sana haktaktagi. Maitei gi sahi hauba numit chairauba asi pangthorpa haukibage. Anisubada thamjakiba wahang asigi achuma paukhumna maidingu nawphangbagi matamda chairauba asi haudokhi ahumsuba aroibada thamjakiba wahang ase Kanglaipak Manipurda mamangai matam ningthau palinge matamda chajibugi nongma panba chairauba numitki matung numit mangani thabak sudana harau kumhai tawduna harau tayamna adumak mipung khudimak leinarami hariba chanabi asibu kari hairaga khangnabage ahumsubada thamjakiba wahang asigi achuma paukhumna hairiba thauram asibu silhen bahaina khangnai Hauzik khangminakre mamagi episode ta thamjakiba wahang singi achuma paukhumsing thamjakiba wahang sing asigi achuma paukhumsing kana na chumna pibire I habudo amuk punna khangminase ahanbada lakhochari thamjakiba wahang ahum asigi manungda wahang ani faubagi achuma paukhum pibirakiba miyoising hana
ꯂꯥꯎꯊꯣꯛꯆꯔꯤ꯫ ꯊꯝꯖꯈꯤꯕ ꯋꯥꯍꯪ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯄꯤꯕꯤꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯁꯒꯣꯜꯕꯟ ꯇꯦꯔꯥꯗꯒꯤ ꯁꯣꯃꯦꯟꯗ꯭ꯔꯣ ꯑꯣꯏꯅꯥꯝ, ꯈꯥꯡꯉꯕꯣꯛ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯔꯦꯕꯦꯀꯥ ꯂꯥꯏꯁ꯭ꯔꯝ, ꯗ ꯏꯁꯇꯔꯟ ꯁ꯭ꯇꯥꯔ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯈꯥꯡꯉꯕꯣꯛꯇꯒꯤ ꯊꯣꯛꯁꯣꯝ ꯏꯅꯥꯎ, ꯍꯤꯌꯥꯡꯂꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯏꯂꯥꯡꯕꯝ ꯆꯅꯨ ꯆꯤꯡꯂꯦꯝꯕꯤ, ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯇꯣꯡꯕ꯭ꯔꯝ ꯂꯩꯀꯥꯏꯗꯒꯤ ꯅꯤꯇꯥ ꯀꯣꯟꯁꯝ, ꯁꯉꯥꯏꯌꯨꯝꯐꯝ ꯗꯥꯝ ꯃꯅꯥꯛꯇꯒꯤ PH ꯁꯖꯤꯗꯥ ꯁꯥꯍꯅꯤ, ꯅꯦꯄ꯭ꯔꯥꯗꯒꯤ ꯕꯤꯁꯣꯔꯖꯤꯠ, ꯂꯝꯖꯥꯎ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯏꯟꯗꯤꯔꯥ ꯀꯣꯏꯖꯝ, ꯈꯥꯡꯉꯕꯣꯛ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯁꯤꯡꯁꯨꯕ ꯂꯥꯏꯁ꯭ꯔꯝ, ꯈꯥꯡꯉꯕꯣꯛ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏ ꯄꯥꯔꯠ 2 UIC ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯃꯃꯥꯡꯗꯒꯤ ꯔꯣꯁꯟ ꯂꯥꯏꯁ꯭ꯔꯝ, ꯊꯥꯡꯃꯩꯕꯟ ꯁꯤꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯁꯤꯅꯥꯝ ꯅꯥꯎꯟ ꯀꯦꯁꯣꯔ, ꯍꯨꯏꯗ꯭ꯔꯣꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯍꯨꯏꯗ꯭ꯔꯣꯝ ꯒꯤꯇꯥ ꯗꯦꯕꯤ, ꯁꯥꯄꯝ ꯂꯥꯏꯕꯨꯡ ꯂꯩꯀꯥꯏꯗꯒꯤ ꯒꯤꯇꯥ ꯂꯥꯡꯄꯣꯛꯂꯥꯛꯄꯝ, ꯈꯥꯡꯉꯕꯣꯛ ꯃꯌꯥꯏ ꯂꯩꯀꯥꯏ ꯂꯥꯏꯂꯝ ꯊꯣꯛꯐꯝꯗꯒꯤ ꯖꯦꯝꯁꯟ ꯊꯣꯛꯁꯣꯝ, ꯊꯧꯕꯥꯜꯗꯒꯤ TS ꯃꯩꯇꯩ, ꯄꯥꯠꯁꯣꯏ ꯄꯥꯠ 4 ꯂꯥꯏ ꯍꯔꯥꯎꯕꯨꯡ ꯃꯅꯥꯛꯇꯒꯤ ꯍꯤꯖꯝ ꯑꯖꯦꯝ, ꯀꯣꯡꯕ ꯆꯅꯝ ꯂꯩꯀꯥꯏꯗꯒꯤ ꯂꯥꯡꯒꯣꯜꯖꯝ ꯅꯅꯥꯎ, ꯈꯥꯡꯉꯕꯣꯛ ꯈꯨꯂꯥꯛꯄ ꯃꯃꯥꯡ ꯂꯩꯀꯥꯏ ꯄꯥꯔꯠ 1 ꯗꯒꯤ ꯂꯤꯂꯥꯟꯗꯥ ꯎꯁꯝ, ꯂꯣꯏꯅꯅ ꯀꯧꯇ꯭ꯔꯨꯛ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯐꯤꯂꯤꯠ ꯃꯉꯥꯡ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯗꯥꯏꯃꯟ ꯀ꯭ꯋꯤꯖꯀꯤ 118 ꯁꯨꯕ ꯑꯦꯄꯤꯁꯣꯗꯇ ꯊꯝꯖꯈꯤꯕ ꯋꯥꯍꯪ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯄꯤꯕꯤꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯗꯥꯏꯃꯟ ꯀ꯭ꯋꯤꯖꯀꯤ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗ ꯍꯥꯏꯕꯗꯤ ꯗꯥꯏꯃꯟ ꯀ꯭ꯋꯤꯖꯀꯤ 118 ꯁꯨꯕ ꯇꯥꯡꯀꯛꯇ ꯊꯝꯖꯈꯤꯕ ꯋꯥꯍꯪ ꯑꯍꯨꯝꯃꯛꯀꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯇꯥꯡꯀꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯏ ꯄꯥꯛꯂꯕ ꯋꯤꯅꯔꯁ ꯇꯥꯡꯀꯛ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯃꯠꯇ ꯌꯥꯎꯖꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯈꯤꯕ ꯇꯥꯡꯀꯛ ꯑꯁꯤꯒꯤ ꯋꯤꯅꯔꯁ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯀ꯭ꯋꯤꯖꯀꯤ ꯁꯦꯛꯁꯟꯗꯒꯤ ꯊꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯗꯥꯏꯃꯟ ꯀ꯭ꯋꯤꯖꯀꯤ 110 ꯁꯨꯕ ꯑꯦꯄꯤꯁꯣꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤ꯫ ꯉꯁꯤꯒꯤ ꯂꯧꯈꯠꯆꯔꯤꯕ ꯇꯥꯡꯀꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯋꯥꯍꯪꯗ ꯐꯝꯂꯣꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧꯅ ꯐꯝꯅꯥꯏꯕꯁꯤꯡ ꯈꯟꯕꯗ ꯐꯝ ꯍꯥꯞꯀꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯌꯥꯝꯗ꯭ꯔꯕꯗ ꯃꯁꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯕ ꯃꯤꯑꯣꯏ ꯑꯣꯏꯒꯗꯒꯦ? ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯐꯝꯂꯣꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧꯅ ꯐꯝꯅꯥꯏꯕꯁꯤꯡ ꯈꯟꯕꯗ ꯐꯝ ꯍꯥꯞꯀꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯌꯥꯝꯗ꯭ꯔꯕꯗ ꯃꯁꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯕ ꯃꯤꯑꯣꯏ ꯑꯣꯏꯒꯗꯒꯦ? ꯑꯅꯤꯁꯨꯕ ꯋꯥꯍꯪꯗ ꯑꯔꯤꯕ ꯃꯩꯇꯩꯂꯣꯟꯒꯤ ꯋꯥꯍꯩꯗ ꯑꯁꯤꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯪꯅꯕꯒꯦ? ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯔꯤꯕ ꯃꯩꯇꯩꯂꯣꯟꯒꯤ ꯋꯥꯍꯩꯗ ꯑꯁꯤꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯪꯅꯕꯒꯦ? ꯑꯍꯨꯝꯁꯨꯕ ꯋꯥꯍꯪꯗ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯘꯔꯤꯒꯤ ꯄꯨꯡꯖꯥ ꯑꯁꯤ ꯆꯠꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯅꯔꯝꯕ ꯌꯨꯊꯛ ꯄꯨꯡ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯌꯨꯊꯛ ꯑꯃꯒ ꯍꯧꯖꯤꯛꯀꯤ ꯄꯨꯡ ꯀꯌꯥ ꯃꯥꯟꯅꯕꯒꯦ ꯑꯗꯨꯒ ꯌꯨꯊꯛ ꯀꯌꯥꯅ ꯅꯣꯡꯃ ꯁꯥꯕꯒꯦ? ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯍꯧꯖꯤक ꯆꯠꯅꯔꯤꯕ ꯘꯔꯤꯒꯤ ꯄꯨꯡꯖꯥ ꯑꯁꯤ ꯆꯠꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯅꯔꯝꯕ ꯌꯨꯊꯛ ꯄꯨꯡ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯌꯨꯊꯛ ꯑꯃꯒ ꯍꯧꯖꯤꯛꯀꯤ ꯄꯨꯡ ꯀꯌꯥ ꯃꯥꯟꯅꯕꯒꯦ ꯑꯗꯨꯒ ꯌꯨꯊꯛ ꯀꯌꯥꯅ ꯅꯣꯡꯃ ꯁꯥꯕꯒꯦ? ꯋꯥꯍꯪꯁꯤꯡ ꯑꯁꯤꯅ ꯇꯥꯡꯀꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯋꯥꯍꯪꯁꯤꯡꯅꯤ꯫ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯂꯥꯛꯂꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯀ꯭ꯋꯤꯖ ꯁꯦꯛꯁꯟꯒꯤ ꯅꯝꯕꯔ 8119872713 ꯑꯃꯨꯛꯇꯒ ꯅꯤꯡꯁꯤꯡꯖꯔꯤ 8119872713 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ SMS ꯒꯤ ꯈꯨꯊꯥꯡꯗ ꯌꯧꯍꯟꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ diamondradiokhongjom@gmail.com ꯗꯁꯨ ꯊꯝꯖꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯁꯄꯣꯔꯠꯅ ꯊꯧꯔꯝ ꯑꯁꯤꯒꯤꯗꯤ ꯂꯩꯇꯦꯡꯅꯤ꯫ ꯃꯊꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯀꯤ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯑꯅꯧꯕ ꯋꯥꯍꯪ ꯀꯌꯥꯒ ꯑꯃꯨꯛ ꯁꯣꯏꯗꯅ ꯊꯦꯡꯅꯁꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯗꯥꯏꯃꯟ ꯀ꯭ꯋꯤꯖ ꯊꯧꯔꯝ ꯑꯁꯤꯒꯤ 110 ꯁꯨꯕ ꯏꯄꯤꯁꯣꯗ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯄꯤꯈꯤꯕꯁꯤꯡ ꯁꯟꯖꯤꯠ ꯁꯥꯏꯈꯣꯝ